ꯑꯗꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯄꯨꯂꯞ ꯑꯣꯏꯅ ꯑꯀꯤꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯩꯇ ꯇꯥꯔꯒꯗꯤ ꯄꯪꯆꯠꯇ ꯆꯠꯀꯅꯤ, ꯔꯤꯛꯁ ꯌꯥꯝꯅ ꯂꯩꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ, ꯇꯧꯔꯛꯑꯣꯏꯗ꯭ꯔꯥ? ꯑꯗꯨꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯥꯇꯤꯁꯤ ꯍꯤꯡꯗꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩꯌꯦꯕ. ꯑꯗꯨꯅ ꯑꯀꯤꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯔꯚꯥꯏꯚꯔꯁꯤꯞ ꯃꯦꯀꯥꯅꯤꯖꯝꯅꯦꯕ. ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯡꯅꯦꯕ, ꯅꯠꯇ꯭ꯔꯥ? ꯃꯁꯥꯅ ꯌꯥꯎꯔꯛꯑꯦꯀꯣ. ꯀꯅꯥꯝꯇ ꯑꯀꯤꯕ ꯂꯩꯇꯕ ꯃꯤ ꯂꯩꯇꯦꯗ, ꯃꯅꯨꯡꯒꯤ ꯌꯥꯎꯖꯔꯛꯄ ꯄꯣꯠꯅꯦꯕ. ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯅꯦꯕ ꯃꯥꯁꯦ. ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯏꯚꯣꯂꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯄꯣꯛꯄꯗ ꯌꯥꯎꯔꯛꯑꯕ ꯀꯔꯤꯒꯨꯝꯕ ꯁꯤ ꯏꯃꯣꯁꯟ ꯃꯈꯜ ꯑꯃꯅꯦꯕ. ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯇꯥꯔꯛꯀꯗꯧꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯏꯃꯣꯁꯟ ꯃꯈꯜ ꯑꯃꯅꯦ. ꯌꯥꯔꯦꯀꯣ? ꯑꯗ ꯀꯃꯥꯏꯅ ꯀꯤꯗꯒꯦ ꯍꯥꯏꯕꯁꯤ ꯂꯥꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯀꯣꯟꯅ ꯇꯧꯔꯛꯀꯗꯣꯏꯁꯦ. ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯀꯦꯞꯃꯦꯟꯁꯦ ꯀꯃꯥꯏꯅ ꯍꯤꯡꯒꯦ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯖꯪꯒꯜ ꯑꯃꯗ ꯆꯠꯄ ꯃꯇꯝꯗꯅꯦ, ꯃꯁꯥ ꯃꯇꯣꯝꯗ ꯑꯀꯤꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯃ ꯃꯁꯥ ꯃꯇꯣꯝꯗ ꯂꯥꯛꯍꯜꯂꯦꯕ. ꯑꯩ ꯏꯁꯥ ꯈꯪꯅ ꯂꯥꯛꯍꯜꯂꯦꯀꯣ. ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯀꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯪꯒꯜ ꯑꯁꯨꯛꯄ ꯑꯩꯅ ꯁꯨꯡꯆꯠ ꯆꯠꯇꯕ ꯖꯪꯒꯜ, ꯑꯩꯅ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯗꯕ ꯖꯪꯒꯜꯁꯤꯗ ꯃꯥ ꯆꯠꯍꯟꯗꯦꯕ. ꯑꯗꯣ ꯆꯠꯍꯟꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯈꯪꯗꯕ ꯄꯣꯠ ꯍꯥꯏ ꯃꯐꯝ ꯍꯥꯏꯕꯁꯤꯗꯤ ꯀꯩ ꯂꯩꯔꯝꯒꯅꯤꯁꯨ ꯈꯪꯗꯦ, ꯑꯃ ꯂꯩ, ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯔꯤꯛꯁꯇ ꯂꯩꯍꯜꯂꯤꯅꯦꯕ. ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯔꯤꯛꯁꯇ ꯂꯩꯍꯜꯂꯤꯅꯦꯕ. ꯑꯗꯣ ꯑꯀꯤꯕ ꯍꯥꯏꯕ ꯏꯃꯣꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯜꯂꯦ ꯍꯥꯏꯕ ꯌꯥꯏꯀꯣ ꯑꯃꯔꯣꯝꯗ, ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯀꯣꯔ ꯃꯦꯀꯥꯅꯤꯖꯝꯁꯤꯀꯣ. ꯑꯗꯩꯗ ꯀꯃꯥꯏꯅ ꯇꯧꯍꯟꯒꯦ ꯀꯥꯟꯁꯤꯗ ꯃꯅꯨꯡꯗ ꯍꯣꯔꯃꯣꯟꯅ ꯁꯥꯟꯅꯔꯛꯏꯅꯦꯕ ꯃꯁꯤ ꯄꯣꯠꯁꯦ. ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯁꯔꯚꯥꯏꯚꯦꯜꯁꯤꯞ ꯃꯦꯀꯥꯅꯤꯖꯝꯁꯤꯅ ꯃꯐꯝꯗ ꯆꯠꯀꯅꯣꯅ ꯀꯩꯒꯨꯝꯕ ꯊꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯁꯤꯕꯒꯤ ꯆꯥꯟꯁꯇꯣ ꯈꯔ ꯅꯦꯝꯍꯟꯗꯣꯏꯅꯦꯕ. ꯍꯥꯏꯗꯤ ꯃꯐꯝꯗꯣ ꯑꯩ ꯈꯪꯗꯦꯕ. ꯈꯪꯗꯕ ꯍꯥꯏꯕꯁꯦ ꯑꯟꯁꯔꯇꯦꯅꯤꯇꯤꯅꯦꯕ, ꯅꯠꯇ꯭ꯔꯥ? ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯑꯟꯁꯔꯇꯦꯅꯤꯇꯤ ꯍꯥꯏꯕꯁꯤ ꯁꯤꯕꯒ ꯄꯥꯡꯀꯛꯅꯩꯕ. ꯃꯇꯝꯗꯨꯗꯤ ꯃꯤꯗꯣ ꯄꯪꯁꯤꯗ ꯁꯤ ꯍꯥꯏꯇꯥꯔꯦ. ꯌꯥꯔꯦꯀꯣ? ꯒ꯭ꯌꯥꯟ ꯇꯥ ꯉꯝꯕ꯭ꯔꯥ? ꯇꯝꯕ ꯉꯝꯗꯕ ꯃꯐꯝ ꯍꯥꯏꯕꯁꯦ ꯁꯤꯕꯒ ꯄꯥꯡꯀꯛꯅꯩꯌꯦꯕ ꯃꯇꯝꯗꯨꯗ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯑꯟꯁꯔꯇꯦꯅꯤꯇꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯑꯀꯤꯕ ꯍꯥꯏꯔꯤꯕ ꯏꯃꯣꯁꯟꯁꯦ ꯂꯥꯛꯍꯟꯒꯅꯦꯕ. ꯑꯗꯣ ꯑꯀꯤꯕ ꯍꯥꯏꯔꯤꯕ ꯏꯃꯣꯁꯟꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯍꯣꯔꯃꯣꯟꯅ ꯁꯥꯟꯅꯒꯦ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯦꯟꯗ꯭ꯔꯦꯅꯥꯂꯤꯟ ꯒ꯭ꯂꯥꯟ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕ. ꯍꯥꯏꯔꯤꯕ ꯑꯦꯟꯗ꯭ꯔꯦꯅꯥꯂꯤꯟ ꯒ꯭ꯂꯥꯟꯗꯨꯅ ꯑꯦꯄꯤꯅꯦꯐ꯭ꯔꯤꯟ ꯀꯧꯕ ꯍꯣꯔꯃꯣꯟ ꯑꯃ ꯊꯥꯗꯣꯛꯍꯜꯂꯦꯕ. ꯑꯗꯣ ꯍꯣꯔꯃꯣꯟꯁꯤꯅꯅꯦꯕ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯥꯟꯅꯔꯤ ꯃꯌꯥꯝꯁꯦ. ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯀꯤ ꯋꯥꯈꯜ ꯂꯥꯛꯄ ꯑꯣꯏꯔ ꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ, ꯃꯇꯝꯗꯨ ꯂꯥꯛꯄꯅꯦꯕ, ꯅꯠꯇ꯭ꯔꯥ? ꯆꯨꯝꯃꯦꯀꯣ? ꯑꯦꯅꯤ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜ ꯂꯥꯛꯄ ꯑꯣꯏꯇꯥꯔꯒꯁꯨ, ꯁꯥꯎꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯁꯨ ꯖꯤꯡ ꯂꯥꯎꯅ ꯏꯗ ꯀꯥꯔꯛꯇ꯭ꯔꯣ? ꯈꯪꯍꯧꯗꯅ ꯀꯥꯔꯛꯑꯦꯀꯣ. ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯈꯪꯗꯅ ꯕꯛ ꯕꯛ ꯂꯥꯛꯄ ꯄꯣꯠꯅꯤ, ꯃꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦꯕ. ꯏꯗ ꯍꯣꯔꯃꯣꯟ ꯈꯔ ꯊꯥꯗꯣꯔꯛꯏ ꯍꯥꯏꯇꯥꯔꯦ. ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯗꯨꯅ ꯑꯩꯈꯣꯏꯗ ꯕꯣꯗꯤꯂꯤ ꯔꯦꯁꯄꯣꯟꯁ ꯇꯧꯍꯜꯂꯦꯕ. ꯃꯅꯨꯡꯗꯒꯤ ꯃꯥꯏ ꯉꯥꯡꯉꯛꯄꯒꯨꯝꯕ, ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯕꯒꯨꯝꯕ, ꯍꯥꯏꯗꯤ ꯔꯦꯁꯄꯣꯟꯁ ꯑꯃꯈꯛ ꯇꯧꯍꯜꯂꯦ ꯍꯥꯏꯇꯥꯔꯦ. ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯣꯔꯃꯣꯟꯗꯣ ꯊꯥꯗꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯗꯤꯂꯤ ꯑꯩꯈꯣꯏꯗ ꯖꯤꯡ ꯖꯤꯡ ꯂꯥꯎꯕ ꯑꯃ ꯂꯥꯛꯀꯅꯦꯕ. ꯂꯥꯛꯑꯦꯀꯣ? ꯀꯤꯔꯛꯄ ꯃꯇꯝꯗ ꯖꯤꯡ ꯖꯤꯡ ꯂꯥꯎꯔꯛꯇ꯭ꯔꯣ? ꯂꯥꯎꯏꯀꯣ. ꯑꯗꯨꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡꯗꯁꯨ ꯇꯧꯕꯅꯦ. ꯇ꯭ꯔꯦꯅꯤꯡꯗꯁꯨ ꯖꯤꯡ ꯖꯤꯡ ꯂꯥꯎꯔꯛꯇ꯭ꯔꯣ? ꯂꯥꯎꯏꯀꯣ. ꯑꯗꯨ ꯑꯇꯩ ꯅꯠꯇꯦꯕ, ꯑꯦꯟꯗ꯭ꯔꯦꯅꯥꯂꯤꯟ ꯒ꯭ꯂꯥꯟꯗꯒꯤ ꯍꯣꯔꯃꯣꯟ ꯊꯥꯗꯣꯔꯛꯏꯅꯦꯕ. ꯑꯩꯈꯣꯏꯅ ꯍꯣꯔꯃꯣꯟꯁꯦ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯕꯣꯗꯤꯂꯤ ꯔꯦꯁꯄꯣꯟꯁ ꯇꯧꯔꯛꯀꯅꯦꯕ. ꯏꯁꯥ ꯌꯥꯎꯔꯛꯀꯅꯦꯕ. ꯐꯝꯕ ꯉꯝꯃꯣꯏꯕ, ꯍꯧꯒꯠꯂꯛꯀꯅꯦꯕ, ꯍꯨꯃꯥꯡ ꯇꯥꯔꯛꯀꯅꯦꯕ. ꯇꯧꯗꯕ꯭ꯔꯥ? ꯍꯥꯏꯗꯤ ꯏꯃꯣꯁꯟꯁꯦ ꯑꯩꯈꯣꯏ ꯕꯣꯗꯤꯂꯤ ꯔꯦꯁꯄꯣꯟꯁ ꯇꯧꯔꯛꯀꯅꯤ. ꯁꯨꯝꯕ ꯇꯥꯏꯃꯤꯡ ꯑꯃ ꯂꯥꯛꯑꯦꯕ. ꯑꯗꯣ ꯍꯥꯟꯅꯗꯤ ꯑꯩ ꯀꯟꯇ꯭ꯔꯣꯜ ꯇꯧꯔ ꯂꯣꯏꯔ ꯉꯝꯕ ꯍꯥꯏꯕ ꯋꯥꯅꯦꯕ. ꯑꯗꯣ ꯕꯣꯗꯤꯂꯤ ꯔꯦꯁꯄꯣꯟꯁ ꯇꯧꯔꯀꯥꯟꯗꯗꯤ ꯌꯥꯔꯣꯏꯕ. ꯃꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦꯕꯀꯣ. ꯃꯨꯟꯅ ꯑꯝꯇ ꯇꯥꯕꯤꯌꯨ. ꯑꯩꯈꯣꯏꯅ ꯍꯣꯏ ꯐꯔꯦ, ꯆꯠꯇ ꯌꯥꯗ꯭ꯔꯦꯀꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ. ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ, ꯑꯗꯨꯕꯨ ꯑꯟꯁꯔꯇꯦꯅꯤꯇꯤ ꯑꯣꯏꯌꯦꯕ ꯃꯐꯝꯗꯨꯗ. ꯑꯗꯣ ꯃꯐꯝꯗꯨꯗ ꯀꯩ ꯂꯩꯌꯦꯅ ꯌꯥꯝ ꯍꯥꯏꯅꯔꯦꯅ ꯈꯜꯂꯁꯦꯕ. ꯍꯥꯏꯅꯕꯤ ꯃꯐꯝꯅꯦꯕ. ꯑꯗꯣ ꯑꯩꯅ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯑꯩ ꯄꯥꯏꯔ ꯆꯠꯂꯦ, ꯈꯤꯇꯪ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔ ꯆꯠꯂꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏ 4-5 ꯆꯠꯂꯦꯅ ꯈꯜꯂꯁꯦ ꯃꯐꯝꯗꯨꯗ 4-5 ꯆꯠꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗ ꯌꯥꯗꯦꯕ. ꯕꯣꯗꯤꯂꯤ ꯃꯁꯥ ꯃꯇꯣꯝꯇ ꯑꯦꯂꯥꯔꯠ ꯑꯣꯏꯔꯒ ꯂꯩꯒꯅꯦꯕ ꯑꯩꯈꯣꯏꯁꯦ. ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯗꯣ ꯁꯨꯝ ꯊꯥꯗꯣꯔꯛꯀꯅꯦꯕ. ꯑꯗꯨꯕꯨ ꯑꯩꯅ ꯅꯝꯐꯨꯗ ꯆꯠꯂꯤꯅꯦꯕꯀꯣ. ꯑꯍꯥꯟꯕꯗꯅ ꯑꯩ ꯆꯠꯇꯕꯗꯅ ꯑꯩ ꯁꯦꯞ ꯇꯧꯗꯣꯏꯅꯦꯕ. ꯆꯠꯇ ꯌꯥꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯁꯨꯝ ꯍꯣꯔꯃꯣꯟꯗꯣ ꯊꯥꯗꯣꯔꯛꯀꯅꯦꯕ. ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯁꯤꯅ ꯏꯁꯥꯁꯦ ꯑꯦꯛꯇꯤꯚ ꯐꯖꯅ ꯑꯣꯏꯍꯟꯒꯅꯦꯕ. ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ? ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯗꯨꯒ ꯃꯥꯅ ꯑꯦꯛꯇꯤꯚ ꯑꯣꯏꯍꯟꯗꯣꯏꯁꯦ ꯅꯥ ꯁꯤꯡꯒꯠꯂꯛꯀꯅꯤꯀꯣ ꯃꯁꯥ ꯃꯇꯣꯝꯗ. ꯁꯤꯅꯦꯕ ꯕꯣꯗꯤꯂꯤ ꯔꯦꯁꯄꯣꯟꯁ ꯍꯥꯏꯁꯦ. ꯅꯥꯁꯦ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯡꯕ ꯆꯥꯡꯗꯒꯤ ꯃꯥꯅ ꯗꯕꯜꯗ ꯍꯦꯟꯒꯠꯂꯛꯀꯅꯤ, ꯗꯕꯜꯗ ꯇ꯭ꯔꯤꯄꯜꯗ ꯍꯦꯟꯒꯠꯂꯛꯀꯅꯤ. ꯃꯨꯟꯅ ꯑꯝꯇ ꯈꯜꯂ ꯌꯦꯡꯉꯨꯀꯣ, ꯑꯁꯦꯡꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ. ꯑꯗꯒꯤ ꯃꯤꯠ ꯁꯤꯡꯕ ꯍꯦꯜꯂꯛꯀꯅꯤ. ꯃꯤꯠꯁꯦ ꯁꯤꯡꯕ ꯍꯦꯜꯂꯛꯀꯅꯤ. ꯑꯩꯈꯣꯏ ꯁꯦꯟꯁ ꯑꯣꯐ ꯑꯣꯔꯒꯥꯟꯁꯦ ꯄꯨꯔꯥ ꯔꯦꯗꯤ ꯂꯩꯔꯛꯀꯅꯦꯕ. ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯔꯠ ꯕꯤꯠ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯃꯇꯝꯗꯨꯗ. ꯑꯗꯨꯒ ꯁꯣꯔꯁꯦ ꯆꯥꯎꯅ ꯍꯣꯜꯂꯛꯀꯅꯦꯕ. ꯃꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦꯕ. ꯃꯇꯝꯗꯨꯗ ꯑꯩꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯇꯣ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯔꯦꯗꯤ ꯑꯣꯏꯗꯕ ꯌꯥꯗꯦꯕ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯔꯦꯗꯤꯗꯨ ꯑꯣꯏꯅꯕ ꯃꯅꯨꯡꯒꯤ ꯃꯦꯀꯥꯅꯤꯖꯝꯗꯨꯅ ꯕꯤꯜ ꯑꯞ ꯇꯧꯔꯒ ꯁꯦꯝꯃꯛꯏꯅꯦꯕ.
ready or they are they have the Kai Toren Kalasel. Kai Torakadi, which Chen Givaya boy Taragadi, I want the energy at all the Kale Canoe, do high energy, do hot in the Chen you don't have Gantareko. Other Akoy Haksang does energy build up to one the Kale. I know the Gang is a Kuda to Sarayne, Simunaka, when the science Matan the Kang may never go. Other the Kai the Toren Kalasel, I want the Sien of energy like the target, Lamjing the young way. Gantareko. Other Kiragana Sien give a Lamjin Siga. I know some the Sien by Yamjin Manaro speech. Kiragana Sien give a Ganta, but I only watch Wabas to come with Amazon Hongway. Towra, she was that. So I think a table. Could that give energy built the whole matter? Fine, Yauri. Tamando Tana, but you could think that is it. Young Limita. That is in Haidu Bagiva, Tamando Tana. I don't keep the one again that I can say, but the Chile and the Calabria over time. I do a day in a table. Put up to the heart beat hang insteadly. I you give hormones, you might have heart beat hang lakani, a sensor organ to shut down a put up the shut down hang along. Madam the commando do Caramon the Gila, have a do you put to shut down low on the Calais. I do walk under a cardi live along the live, have a convey matam like Nadra. Aduna Masigi can was emotion Magi decision that took matic to you. Aduna sense of organ the Wang Taragadi, a pet from the SD like had a salon chain you don't name decision. Adagi soul sound holation at the Adui, no, you have it. Adui, Matam Chin, but do that. I know. Was it normal? Let's go among with the Rokumba never. Other works among you, but I do the very much to go and tell me. Nina so one of the command to what you name. I Ganu ran by the car. Ganu ran by our Revoka. Although Ganu ran Kanda Gantak and the music loud air, which Ganu ran by the Duga Puja, Ganu ran by Tone. Which I did jam Tone, Duga Puzada. As a Ganu Furan, Mana Vina Mamma to Mela Ganu Jiko for them a boot in a law book. I say, Hoigi, check punch can Hoigi, wall geek and on Itar, Palang neighbor. At the point of Kavangam, the Dana, a top of Lambim de Lapane. At the Gantaram, the Lambile, one I come in a duikan of the land in Hungde. I know when a Sangomatam, they do Kavangam doesn't talk from them. Talk, a woman has a way Marie Magaja. I do you want none of the Kagi, Karaga, whom upon a two him. I don't conduct the name. I don't know. I see never survivorship mechanism. Must trading the Lacadunico. Trading the Lacadunic the W fight or flight mode. I never like a name. When the trading the fight Toragana all in Torpa. I had a man here, Pachado, Canabo, now the job long tarp must fight money. Or you do a man, Halasico. I do flight Hitara, Sien give a Hitara, the strategy going to the map of Matam, the Masidi, drain, I sien give. Trading the Advine Torocadunio, one of the Tauqa. La Hala Cave Pota, Wari Masapa Malang, whenever, Wari on the tail. Other, I know for Kana Honjilado, Tagin at Tevoka. A respiration high. I know Sagi was access, Sale Manung the store Toratamdini, Yamai Harake, Sale Manung the store Toratamdini, high but saxe, I tell carbohydrate high neighbor. Carbohydrates, oxygen, you need to take a matter of energy, 12. Bang bang, however, energy. High energy, do you Pokai Pokai, you know, to one nice. Any Tabama Tobokang, the American, the Sang Yandarego, high energy. Adega, I know Yamna Chauba energy, Madarkale, Taragadi, Yamna Chauba, oxygen, Madarkale. Sumbra, Sana Sanaba. Cantanigo. I know Sagi was singing, Foggy, stored to Tammy of the Adugo oxygen acting a matter of the energy bang bang however. Aduga, I know Jiki or Bayam the Chow energy, the Kutassian by energy on the Gale. Adumatan do the I oxygen ma'am on the Gale name. Aduna Masama to the net. So she can't know how low any information Piracane, Cantarico. A key of the song with the source or raise a tainative. Togan in the Todo to Sokomatan, the source or many energy membrane to Gamina. Adu Brando Torway could have seen it in you. Gantarico. The Soriana sound of hollow the target is seen with song on higher ported. Summa put on live. Aduna bodily a which prepare or a canny my mid losing a canny. Adu any negative event could him a quick cock, Tomat and the quick egg the workanim. Kay Netlago Usim and after the satellite matter is has a ready when Tarocanim. Quayam sensitive when that or Kay Netabama soft line color table. Tarico. Alugan is sensitive, such lacking him.
2ꯒꯁꯦ ꯈꯥꯎ ꯆꯤꯡ ꯑꯩꯈꯣꯏ ꯔꯦꯗꯤ ꯂꯩꯅꯦꯕ ꯑꯗꯩꯗ ꯀꯩ ꯊꯣꯔꯦꯅ ꯈꯜꯂꯁꯦ ꯇꯥꯒꯟꯕ ꯍꯥꯏꯇꯥꯔꯦ ꯁꯥꯡꯅ ꯍꯣꯏ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯔꯛꯀꯅꯦꯕ ꯑꯗ ꯀꯩꯁꯦ ꯊꯣꯔꯦꯅ ꯈꯜꯂꯁꯦꯕ ꯀꯩꯁꯦ ꯂꯥꯞꯄꯤꯉꯩ ꯃꯇꯝ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯆꯦꯟꯕ ꯌꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯆꯦꯟꯈꯤꯅꯦꯕ ꯑꯩ ꯊꯋꯥꯏꯁꯦ ꯁꯤꯅꯕ ꯑꯩꯈꯣꯏ ꯃꯔꯤ ꯂꯥꯛꯑꯦꯅ ꯈꯜꯂꯣꯅꯦ ꯑꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯝꯖꯦꯟ ꯌꯥꯡꯗꯕꯗꯨꯗꯩ ꯈꯔ ꯂꯥꯞꯅ ꯆꯦꯟꯒ ꯂꯣꯏꯔꯦ ꯑꯩ ꯁꯨꯝ ꯍꯤꯡꯒꯗꯧꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯝꯖꯦꯟ ꯌꯥꯡꯗꯕꯗꯨꯅꯦꯕ ꯆꯥꯍꯧꯗꯣꯏꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯆꯦꯟꯈꯤꯕ ꯌꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯆꯦꯜꯂꯛꯀꯅꯦꯕ ꯃꯁꯤ ꯄꯣꯠꯁꯤꯗ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗ ꯏꯅꯔꯖꯤ ꯃꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯉꯁꯥꯏ ꯑꯦꯄꯤꯅꯦꯐ꯭ꯔꯤꯜ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯗꯨꯅ ꯍꯥꯔꯠ ꯕꯤꯠ ꯍꯦꯟꯒꯠꯍꯜꯂꯦ ꯏꯆꯦꯜ ꯍꯦꯟꯒꯠꯍꯜꯂꯦ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯜꯍꯜꯂꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯏꯅꯔꯖꯤ ꯃꯌꯥꯝ ꯐꯪꯉꯦ ꯑꯗꯨꯅ ꯑꯩ ꯆꯦꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯦꯀꯣ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯅꯣꯔꯃꯦꯜꯗ ꯆꯦꯟꯕꯒ ꯑꯗꯨꯗ ꯆꯦꯟꯕꯒ ꯏꯁꯄꯤꯠꯇꯣ ꯃꯥꯟꯅꯔꯣꯏꯕ ꯑꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯀꯟꯅꯦꯕ ꯏꯁꯄꯤꯠꯇꯣ ꯌꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯍꯤꯡꯍꯟꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯀꯩꯁꯦ ꯃꯥꯡꯒ ꯊꯣꯔꯦꯅ ꯈꯜꯂꯁꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯥꯡꯒ ꯊꯣꯔꯛ ꯇꯥꯔꯗꯤ ꯆꯦꯟꯕ ꯌꯥꯔꯣꯏ ꯆꯦꯜꯂꯁꯨ ꯑꯗꯨꯝ ꯀꯩꯗꯣ ꯑꯗꯨꯝ ꯆꯥꯈꯤꯗꯣꯔꯦꯕ ꯃꯗꯨ ꯃꯇꯝꯗꯨꯗꯤ ꯑꯩ ꯐꯥꯏꯠ ꯇꯧꯔꯛꯀꯅꯦꯕ ꯆꯦꯟꯕꯗꯨꯅ ꯐ꯭ꯂꯥꯏꯠ ꯍꯥꯏꯌꯦꯕꯀꯣ ꯐ꯭ꯂꯥꯏꯠ ꯍꯥꯏꯗꯤ ꯄꯥꯏꯕꯗꯣ ꯐ꯭ꯂꯥꯏꯠ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯗꯨꯗ ꯑꯩ ꯐꯥꯏꯠ ꯃꯣꯠꯇ ꯂꯩꯅꯦꯕ ꯏꯁꯥꯁꯦ ꯐꯥꯏꯠ ꯃꯣꯠ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥꯁꯦ ꯀꯤꯔꯛꯑꯔꯣꯏꯕ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯕꯁꯤ ꯀꯤꯔꯛꯑꯔꯣꯏꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯕꯁꯤ ꯀꯤꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯀꯩꯗꯨꯅ ꯅꯝꯅ ꯆꯥꯔꯅꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯆꯥꯟꯁ ꯑꯃꯈꯛ ꯌꯦꯡꯉꯅꯦꯕ ꯑꯩ ꯊꯋꯥꯏ ꯊꯥꯔꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯅ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯤꯕꯅꯤ ꯑꯩ ꯈꯨꯠꯂꯥꯏꯁꯤꯅ ꯀꯩꯁꯦ ꯍꯥꯠꯄ ꯐꯥꯎꯗꯤ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯥꯟꯁ ꯑꯃ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯀꯅꯦꯕ ꯌꯦꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯗꯤ ꯆꯦꯟꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯀꯩꯗꯨꯒ ꯐꯥꯏꯠ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯉꯝꯃꯦ ꯀꯩꯗꯣ ꯍꯥꯠꯂꯦ ꯀꯩꯅ ꯉꯝꯃꯦ ꯑꯩꯅ ꯆꯥꯔꯦꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯍꯥꯏꯇꯥꯔꯦ ꯔꯤꯛꯁ ꯑꯣꯏꯅ ꯂꯧꯔꯛꯀꯅꯦꯕ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯗꯨꯗꯨꯒ ꯀꯩꯗꯨꯒ ꯈꯠꯅꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯁꯨ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯤꯕꯅꯤꯅ ꯍꯤꯡꯕꯒꯤ ꯆꯥꯟꯁ ꯑꯃꯗꯤ ꯂꯩꯗꯅ ꯑꯗꯨ ꯃꯇꯝꯗꯨꯅ ꯐꯥꯏꯠ ꯃꯣꯠꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯛꯑꯦꯕ ꯑꯗꯣ ꯐꯥꯏꯠ ꯇꯧꯕ ꯃꯇꯝꯗꯁꯨ ꯏꯅꯔꯖꯤ ꯃꯌꯥꯝ ꯆꯪꯉꯤ ꯍꯥꯏꯔꯤꯕ ꯏꯅꯔꯖꯤꯗꯣ ꯁꯣꯔ ꯍꯣꯟꯕ ꯈꯣꯠꯄ ꯆꯥꯎꯕ ꯈꯣꯠꯄ ꯇꯧꯗꯨꯅ ꯏꯅꯔꯖꯤꯗꯤ ꯐꯪꯉꯦꯕ ꯑꯇꯣꯞꯄ ꯃꯇꯝꯗ ꯊꯣꯛꯂꯛꯄ ꯏꯅꯔꯖꯤꯒ ꯑꯗꯨ ꯐꯨꯅꯕꯗ ꯊꯣꯛꯂꯛꯄ ꯏꯅꯔꯖꯤꯒ ꯈꯦꯠꯅꯔꯛꯀꯅꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯀꯟꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯏꯍꯥꯛꯇꯪꯒꯤꯗꯤ ꯀꯨꯏꯅꯗꯤ ꯑꯗꯨꯝꯕ ꯄꯣꯠꯇꯣ ꯌꯥꯝ ꯀꯟꯅ ꯑꯣꯏꯗꯦꯕ ꯉꯥꯏꯍꯥꯛꯇꯪꯒꯤꯗꯤ ꯁꯥꯊꯤꯅ ꯀꯟꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯉꯝꯃꯦ ꯀꯩꯗꯣ ꯍꯥꯠꯀꯅꯤ ꯀꯩꯅ ꯉꯝꯃꯦ ꯑꯩꯁꯦ ꯍꯥꯠꯈꯤꯅꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯀꯤꯕ ꯍꯥꯏꯁꯤꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯁꯦ ꯌꯥꯔꯦ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯅꯤꯡꯗ ꯂꯥꯛꯍꯜꯂꯒ ꯂꯣꯏꯁꯤꯟꯗꯣꯏꯅꯤ ꯀꯩꯅꯣꯁꯦ ꯑꯀꯤꯕꯒꯤ ꯃꯇꯥꯡꯁꯤꯅꯦ ꯍꯥꯏꯁꯦ ꯐꯥꯏꯠ ꯑꯣꯔ ꯐ꯭ꯂꯥꯏꯠ ꯃꯣꯠꯅꯦ ꯑꯗ ꯇ꯭ꯔꯦꯅꯤꯡꯗ ꯂꯥꯛꯑꯁꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯃꯦꯟꯗꯗꯤ ꯄꯩꯁꯥꯁꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯟꯁꯔꯇꯦनिꯇꯤꯅꯦꯕ ꯇꯝꯕ ꯉꯝꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯉꯁꯥꯏ ꯖꯪꯒꯜ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯆꯪꯉꯤꯕ ꯇ꯭ꯔꯦꯠꯁꯦ ꯀꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯄꯣꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯉꯝꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯌꯦꯕ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯉꯦꯀꯣ ꯉꯁꯥꯏ ꯀꯩꯅꯣꯗꯨꯒ ꯃꯥꯟꯅꯩ ꯖꯪꯒꯜꯗꯨꯒ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯟꯁꯔꯇꯦꯅꯤꯇꯤ ꯂꯩꯕ ꯄꯣꯠ ꯑꯃꯗ ꯑꯀꯤꯕ ꯍꯥꯏꯕ ꯏꯃꯣꯁꯟꯁꯦ ꯁꯤ ꯊꯣꯔꯛꯄꯁꯦ ꯃꯁꯥꯅ ꯃꯍꯧ ꯇꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯕ ꯃꯇꯝꯗ ꯏꯌꯥꯝꯕ ꯔꯣꯖꯦꯟ ꯅꯣꯏꯒꯤ ꯀꯀꯥꯅ ꯍꯥꯏꯗꯣ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯗꯤ ꯆꯪꯉꯨꯅꯨꯗ ꯍꯥꯏꯔꯛꯏꯗꯣ ꯆꯪꯉꯨꯅꯨ ꯁꯤ ꯇꯧ ꯃꯥ ꯐꯩꯌꯦꯕ ꯑꯗꯨ ꯍꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯆꯪꯗꯕꯒꯤ ꯉꯁꯤ ꯄꯩꯁꯥ ꯃꯥꯡꯗ꯭ꯔꯤꯅꯦ ꯀꯩꯒꯨꯝꯕ ꯃꯥ ꯆꯪꯉꯝ ꯇꯥꯔꯗꯤ ꯄꯩꯁꯥ ꯃꯥꯡꯉꯝꯕꯁꯨ ꯌꯥꯏ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯇ꯭ꯔꯦꯗꯤꯡ ꯃꯇꯥꯡꯗ ꯏꯌꯥꯝꯕ ꯔꯣꯖꯦꯟ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯥ ꯑꯗꯣ ꯀꯩꯅꯣꯗꯤ ꯀꯩꯅꯣꯗꯤ ꯅꯣꯡꯖꯪꯒꯥꯟꯕꯗꯤ ꯄꯩꯁꯥ ꯃꯥꯡꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯂꯨꯄꯥ ꯂꯥꯈ 5 ꯃꯥꯡꯈ꯭ꯔꯕꯅꯦꯕ ꯃꯇꯝꯗꯨꯗ ꯍꯥꯏꯔꯤꯕ ꯑꯀꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯦꯗꯤꯡꯁꯦ ꯆꯪꯒꯦꯅ ꯈꯟꯕ ꯃꯇꯝꯗ ꯑꯀꯤꯕꯗꯨꯅ ꯊꯨꯡꯒꯠꯈꯤꯕꯗꯒꯤ ꯑꯩ ꯆꯠꯂꯔꯣꯏ ꯇꯧꯔꯔꯣꯏꯗ ꯍꯥꯏꯅ ꯇꯧꯔꯝꯗ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯃꯥꯡꯉꯝꯃꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯗꯤ ꯑꯀꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥ ꯀꯜꯍꯜꯂꯝꯕ ꯌꯥꯏ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯍꯣꯏ ꯑꯩ ꯍꯣꯠꯅꯔꯒ ꯇꯧꯒꯦꯅ ꯇꯧꯔꯀꯥꯟꯗꯅꯦ ꯍꯧꯖꯤꯛ ꯄꯩꯁꯥ ꯃꯥꯡꯈ꯭ꯔꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯇ꯭ꯔꯦꯠ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯇ꯭ꯔꯦꯠ ꯑꯃ ꯍꯥꯏꯕꯁꯦ ꯀꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯄꯣꯒꯅꯤ ꯍꯥꯏꯕꯁꯦ ꯒꯦꯔꯦꯟꯇꯤ ꯂꯩꯇꯦꯕ ꯇ꯭ꯔꯦꯠ ꯇꯧꯔꯤꯕ ꯃꯤꯗꯨꯅ ꯑꯗꯨꯝ ꯈꯪꯗ꯭ꯔꯥ ꯌꯥꯔꯦ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯇ꯭ꯔꯦꯠꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯑꯦꯄꯤꯅꯦꯐ꯭ꯔꯤꯟ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯗꯣ ꯊꯥꯗꯣꯔꯛꯑꯦꯕ ꯉꯁꯥꯏꯒꯤ ꯁꯦꯝ ꯖꯪꯒꯜꯗ ꯊꯥꯗꯣꯔꯛꯈꯤꯕ ꯍꯣꯔꯃꯣꯟꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯍꯣꯔꯃꯣꯟꯗꯣ ꯊꯥꯗꯣꯔꯛꯑꯦꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯔꯠ ꯕꯤꯠꯁꯤ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯍꯦꯟꯒꯠꯇꯕ꯭ꯔꯥ ꯇꯧꯋꯦꯕꯀꯣ ꯍꯥꯔꯠ ꯕꯤꯠ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯛꯀꯅꯦꯕ ꯀꯣ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯛꯏꯗꯣ ꯑꯇꯩꯒꯤ ꯅꯠꯇꯕ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯇ꯭ꯔꯦꯅꯤꯡꯗꯗꯤ ꯆꯦꯟꯕꯃꯛꯇꯤ ꯌꯥꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯊꯥꯏꯅꯉꯩꯒꯤ ꯃꯦꯀꯥꯅꯤꯖꯝꯗꯨꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯀꯗꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯊꯥꯏꯅꯉꯥꯏ ꯃꯤꯒꯤ ꯃꯆꯥꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯡꯁꯤꯗꯤ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯁꯇꯤꯡ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯄꯣꯛꯄꯗ ꯌꯥꯎꯕꯁꯤꯃꯗꯤ ꯌꯥꯎꯋꯦꯕ ꯑꯗꯨꯕꯨ ꯆꯦꯟꯕꯃꯛꯇꯤ ꯀꯩꯃꯛꯇꯤ ꯅꯠꯇꯕꯅꯤ ꯆꯦꯟꯕꯕꯨꯗꯤ ꯆꯦꯜꯂꯔꯣꯏꯕ ꯃꯇꯝꯗꯨꯗꯗꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯆꯦꯟꯈꯤꯅꯕ ꯃꯑꯣꯡꯗꯨꯅꯦꯕ ꯑꯩꯈꯣꯏ ꯏꯁꯥꯁꯤꯗ ꯔꯦꯗꯤ ꯑꯣꯏꯍꯜꯂꯛꯏꯁꯦ ꯃꯇꯝꯗꯨꯗ
ꯑꯗꯣ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯗ ꯈꯤꯇꯪ ꯊꯥꯏꯅꯉꯥꯏꯗꯅ ꯑꯩꯈꯣꯏ ꯎꯆꯤꯒꯨꯝꯕ ꯂꯥꯛꯄ ꯑꯗꯩ ꯍꯧꯗꯣꯡꯒꯨꯝꯕ ꯊꯠ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯥꯁꯦ ꯁꯦꯟꯁꯤꯇꯤꯚ ꯌꯥꯝ ꯑꯣꯏꯌꯦꯕ ꯃꯁꯤꯕꯨ ꯑꯣꯏꯔꯖꯥꯠꯂꯅ ꯈꯜꯂꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯁꯦ ꯑꯞ ꯆꯠꯀꯅꯦꯅ ꯇꯧꯔꯤꯅꯦ ꯑꯞꯁꯦ ꯆꯠꯄ ꯍꯧꯔꯦꯕ ꯀꯣ ꯑꯞ ꯆꯠꯄ ꯍꯧꯔꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯗꯒꯤ ꯑꯩꯅ ꯄꯩꯁꯥꯁꯦ ꯇꯣꯡꯉꯦ ꯑꯗ ꯄꯩꯁꯥꯁꯦ ꯃꯥꯡꯍꯟꯕꯤꯅꯕꯗ ꯔꯦꯠ ꯀꯦꯟꯗꯜ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯁꯦꯟꯁꯤꯇꯤꯚ ꯑꯧꯗ ꯍꯦꯟꯅ ꯑꯣꯏꯒꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩ ꯑꯁꯤꯗꯩꯗꯤ ꯀꯨꯝꯈ꯭ꯔꯅꯦꯅ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯗ ꯃꯇꯝꯗꯨꯗ ꯏꯁꯥꯁꯦ ꯈꯨꯠꯁꯦ ꯔꯤꯌꯦꯛꯁꯟꯁꯦ ꯁꯠ ꯇꯧꯅꯕ ꯃꯁꯥꯅ ꯕꯣꯗꯤꯂꯤ ꯔꯦꯁꯄꯣꯟꯁ ꯇꯧꯔꯛꯀꯅꯦꯕ ꯑꯗꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯝꯕ ꯔꯨꯜ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯥꯎꯈꯤꯅꯦꯕ ꯏꯟꯁꯇꯦꯟꯂꯤ ꯈꯨꯗꯛꯇ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯐꯂꯥꯡꯗ ꯏ ꯇꯥꯔꯒꯁꯨ ꯑꯃ ꯇꯧ ꯇꯥꯔꯒꯁꯨ ꯏꯟꯁꯇꯦꯟꯂꯤ ꯈꯨꯗꯛꯇ ꯀꯥꯎꯒꯅꯤ ꯔꯦꯠ ꯀꯦꯟꯗꯜ ꯂꯥꯛꯄꯗ ꯑꯩ ꯀꯛꯈ꯭ꯔꯒꯦ ꯁꯠ ꯂꯥꯎ ꯀꯛꯈꯤꯅꯦꯕ ꯃꯁꯤ ꯑꯇꯩ ꯅꯠꯇꯦꯕ ꯐ꯭ꯂꯥꯏꯠ ꯃꯣꯠꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯐ꯭ꯂꯥꯏꯠ ꯃꯣꯠ ꯍꯥꯏꯗꯤ ꯆꯦꯜꯂꯤꯅꯦꯕ ꯍꯥꯏꯔꯤꯕ ꯑꯟꯁꯔꯇꯦꯅꯤꯇꯤꯗꯨꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯇꯣꯡꯉꯝꯕꯗꯒꯤ ꯃꯥꯡꯕꯁꯨ ꯃꯥꯡꯕꯅꯤꯀꯣ ꯑꯗꯨ ꯃꯥꯡꯕꯗꯒꯤ ꯍꯦꯟꯅ ꯃꯥꯡꯈꯤꯗꯧꯗꯒꯤ ꯃꯥꯡꯒꯅꯦꯅ ꯈꯜꯂꯛꯄꯗꯒꯤ ꯀꯛꯊꯠꯄꯁꯨ ꯂꯩꯀꯣ ꯃꯈꯜ ꯑꯅꯤꯅꯤꯀꯣ ꯍꯧꯖꯤꯛ ꯈꯔ ꯃꯥꯡꯉꯦꯅ ꯈꯜꯂꯁꯦꯕ ꯍꯦꯟꯅ ꯃꯥꯡꯒꯗꯧꯕꯗꯣ ꯍꯧꯖꯤꯛ ꯀꯛꯑꯒꯦꯅ ꯀꯛꯄ ꯑꯃꯅꯠꯇ꯭ꯔꯒ ꯇꯣꯡꯉꯝꯕꯗꯒꯤ ꯀꯩꯗꯧꯕ ꯃꯥꯡꯈꯤꯗ꯭ꯔꯤꯉꯩꯗ ꯈꯔ ꯑꯇꯣꯡꯕꯁꯦ ꯂꯧꯍꯧꯒꯦꯅ ꯀꯛꯄ ꯑꯃ ꯑꯁꯤ ꯑꯅꯤꯃꯛꯁꯦ ꯆꯞ ꯃꯥꯟꯅꯩꯕ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯐ꯭ꯂꯥꯏꯠ ꯃꯣꯠꯅꯦꯕ ꯆꯦꯜꯂꯤꯅꯦꯕ ꯑꯗꯨꯒꯤ ꯑꯀꯤꯕꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗꯕ ꯊꯧꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯇꯣ ꯊꯣꯔꯛꯀꯗꯕꯗꯒꯤ ꯊꯧꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯍꯥꯏꯗꯤ ꯄꯩꯁꯥ ꯃꯥꯡꯕꯗꯨꯅꯦꯕ ꯑꯗꯣ ꯃꯥꯡꯀꯗꯕꯗꯒꯤ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯁꯦ ꯆꯦꯜꯂꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯆꯦꯟꯊꯣꯛꯏ ꯅꯠꯇ꯭ꯔꯥ ꯑꯦꯛꯖꯤꯠ ꯇꯧꯊꯣꯛꯏꯗꯣ ꯑꯗꯨ ꯄꯣꯠꯇꯣ ꯐ꯭ꯂꯥꯏꯠ ꯃꯣꯠ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯃꯣꯁꯟ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯐꯠꯇꯦ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯑꯦꯅꯤ ꯅꯦꯒꯦꯇꯤꯚ ꯈꯨꯗꯤꯡꯃꯛꯇ ꯁꯦꯟꯁꯤꯇꯤꯚꯇꯣ ꯌꯥꯝ ꯋꯥꯡꯉꯛꯀꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯑꯃꯗꯤ ꯕꯣꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯅꯦꯒꯦꯇꯤꯚꯇ ꯎꯔꯛꯀꯅꯦꯕ ꯃꯇꯝꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯦꯃꯔ ꯊꯣꯔꯛꯑꯦꯅ ꯈꯜꯂꯁꯦ ꯃꯊꯛꯂꯣꯝꯗꯒꯤ ꯍꯦꯃꯔ ꯑꯣꯏꯇꯥꯔꯒꯗꯤ ꯋꯥꯈꯜꯁꯤ ꯁꯨꯝ ꯃꯅꯨꯡꯗ ꯂꯥꯛꯈꯤꯅꯦꯕ ꯍꯦꯃꯔ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗꯩꯗꯤ ꯃꯥꯔꯀꯦꯠ ꯗꯥꯎꯟ ꯆꯠꯈ꯭ꯔꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯃꯅꯨꯡꯗ ꯀꯟꯐꯤꯗꯦꯟꯗꯣ ꯑꯗꯨꯝꯅ ꯅꯦꯒꯦꯇꯤꯚ ꯂꯣꯝꯗ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯏꯁꯥꯁꯤ ꯌꯥꯝ ꯁꯥꯔꯞ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯅꯀꯣ ꯁꯤꯐꯧ ꯊꯝꯃꯝꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯗꯨꯝꯕ ꯄꯣꯠꯇꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯠ ꯂꯥꯎꯅ ꯑꯦꯛꯖꯤꯠ ꯇꯧꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯐ꯭ꯂꯥꯏꯠ ꯃꯣꯠꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯗ ꯂꯥꯛꯀꯅꯤ ꯃꯇꯝꯗꯨꯗ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯈꯣꯠꯀꯦꯅ ꯃꯌꯥꯝ ꯈꯟꯗꯣꯏꯅꯦꯕ ꯋꯥꯈꯜꯗꯗꯤ ꯃꯌꯥꯝ ꯈꯟꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯏꯟꯁꯇꯦꯟꯂꯤ ꯉꯥꯏꯍꯥꯛꯇꯪꯒꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯗꯤ ꯊꯣꯛꯄ ꯑꯃ ꯇꯧ ꯂꯩꯔꯝꯕꯅꯦꯕ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯇ꯭ꯔꯦꯠꯇꯨ ꯊꯣꯛꯈ꯭ꯔꯅꯦꯕ ꯑꯗꯨꯏ ꯔꯨꯜꯗꯣ ꯄꯨꯡꯆꯥꯏ ꯆꯥꯔꯦ ꯃꯁꯤꯁꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯇꯩ ꯅꯠꯇꯕ ꯏꯃꯣꯁꯟꯅ ꯂꯧꯕ ꯗꯤꯁꯤꯖꯟꯁꯦ ꯇ꯭ꯔꯦꯗꯤꯡ ꯗꯤꯁꯤꯖꯟꯁꯦ ꯖꯨꯒꯣꯠ ꯁꯨꯡꯆꯥ ꯆꯥꯗꯦꯕ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡꯕ ꯀꯦꯟꯗꯜ ꯑꯃꯨꯛ ꯂꯩꯔꯤꯅꯤ ꯑꯁꯪꯕ ꯀꯦꯟꯗꯜ ꯑꯃꯨꯛ ꯂꯩꯔꯤꯅꯤ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯩꯅ ꯃꯥꯔꯀꯦꯠꯇꯣ ꯑꯦꯅꯥꯂꯥꯏꯁ ꯇꯧꯈ꯭ꯔꯕ ꯄꯣꯠꯇꯣ ꯑꯗꯨꯗꯩꯗ ꯈꯤꯇꯪ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯏꯐꯦꯛꯇꯨꯗ ꯍꯦꯟꯅ ꯏꯝꯐꯦꯁꯤꯁ ꯄꯤꯈꯤꯅꯦꯕ ꯑꯩꯈꯣꯏ ꯀꯣꯛꯁꯤꯅ ꯑꯗꯨꯗ ꯑꯗꯨꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯒꯅꯦꯕ ꯌꯥꯔꯦ ꯁꯤꯁꯤꯅꯦꯕ ꯑꯀꯤꯕꯒꯤ ꯃꯥꯒꯤ ꯚꯦꯔꯥꯁ ꯑꯗꯨꯅ ꯑꯀꯤꯕ ꯍꯥꯏꯕ ꯏꯃꯣꯁꯟꯁꯦ ꯌꯥꯎꯔꯗꯤ ꯇ꯭ꯔꯦꯠ ꯇꯧꯕ ꯁꯨꯡꯉꯝ ꯔꯨꯜ ꯃꯈꯩ ꯏꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯁꯤꯅꯦ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯁꯤ ꯁꯤ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤ ꯍꯥꯏꯅ ꯇꯝꯗꯣꯏꯅꯦꯕꯀꯣ ꯉꯝꯃꯣꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯐꯥꯏꯠ ꯃꯣꯠꯁꯤ ꯌꯦꯡꯉꯁꯦꯕꯀꯣ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯐꯥꯎꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯂꯥꯛꯈꯤꯀꯣ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕ ꯍꯥꯏꯔꯤꯕ ꯃꯤꯗꯨꯅ ꯊꯋꯥꯏꯐꯥꯎ ꯊꯥꯗꯣꯛꯈꯤꯕꯒꯤ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯍꯥꯏꯗꯤ ꯐꯨꯅꯗ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃꯁꯨ ꯂꯥꯛꯑꯦꯕ ꯑꯀꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯐꯥꯏꯠ ꯃꯣꯠꯇ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯇꯥꯔꯦ ꯑꯩ ꯁꯣꯏꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔ ꯀꯥꯟꯗ ꯃꯁꯤꯗꯩꯁꯤꯗ ꯀꯜꯍꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯈꯔ ꯃꯥꯡꯊꯣꯛꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ 30%ꯒꯤ ꯃꯌꯥ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯌꯥꯎꯕꯗ 30,000 ꯃꯥꯡꯈ꯭ꯔꯦꯅꯈꯜꯂꯁꯦꯕ ꯑꯗ ꯑꯩꯒꯤ 1% ꯑꯩꯅ ꯆꯠ ꯇꯥꯔꯒꯗꯤ 30,000ꯗꯣ ꯍꯪꯒꯠꯄꯗ ꯌꯥꯝ ꯋꯥꯗꯣꯔꯤꯕ ꯁꯨꯝ ꯈꯜꯂꯛꯄ ꯃꯇꯝ ꯋꯥꯔꯣꯏꯗ꯭ꯔꯥ ꯑꯗ ꯃꯥꯡꯈꯤꯕ ꯄꯩꯁꯥꯗꯣ ꯑꯩꯅ ꯑꯃꯨꯛ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯊꯨꯅ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯀꯤꯗꯕ ꯀꯩꯅꯣꯝꯈꯛ ꯂꯥꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯀꯤꯕꯗꯨꯅꯗꯤ ꯑꯣꯏꯍꯜꯂꯤꯅꯦꯕ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯛꯁ ꯑꯃ ꯂꯧꯔꯛꯀꯅꯦꯕ ꯃꯇꯝꯗꯨꯗ ꯑꯩ ꯈꯪꯍꯧꯗꯅ ꯃꯅꯨꯡꯗꯒꯤ ꯑꯣꯏꯕ ꯗꯞ ꯂꯥꯎꯅ ꯑꯗꯨꯅ ꯁꯣꯏꯗ꯭ꯔꯦ ꯀꯥ ꯍꯥꯏꯔ ꯀꯥꯟꯗ ꯂꯣꯠꯁꯦ ꯑꯅꯤ ꯊꯥ 10 ꯊꯥꯖꯤꯜꯂꯒꯦꯗ ꯀꯥꯏ 10ꯒ ꯕꯛꯀ ꯅꯝꯁꯤꯟꯈꯤꯕ ꯁꯨꯝꯕ ꯇꯥꯏꯃꯤꯡ ꯑꯃꯁꯨ ꯂꯥꯛꯑꯦꯕ ꯁꯤꯁꯨ ꯑꯀꯤꯕꯅ ꯊꯣꯛꯍꯟꯕꯅꯦ ꯃꯁꯤꯅ ꯀꯩꯅꯣ ꯀꯥꯟꯗ ꯐꯥꯏꯠ ꯃꯣꯠꯅꯦꯕ ꯔꯤꯚꯦꯟꯁ ꯇ꯭ꯔꯦꯗꯤꯡ ꯀꯧꯋꯦꯕ ꯁꯤꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ
ꯔꯤꯚꯦꯟꯁ ꯇꯧꯔꯛꯄ ꯌꯥꯎꯋꯦꯕ ꯁꯤꯁꯦ ꯔꯤꯚꯦꯟꯁ ꯇ꯭ꯔꯦꯗꯤꯡꯗꯅꯦꯕ ꯂꯣꯠꯁꯦ ꯆꯥꯎꯅ ꯊꯥꯔꯛꯏꯁꯦ ꯑꯗꯨꯅꯤ ꯏꯌꯥꯝꯕꯅ ꯍꯥꯏꯗꯣ ꯀꯩꯅꯣꯗ ꯅꯍꯥꯟꯋꯥꯏ ꯀꯔꯤ RBIꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯁꯤꯗ ꯀꯩꯅꯣ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯔꯤꯀꯣꯚꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯃꯨꯛ ꯖꯣꯕ ꯂꯣꯡ ꯊꯥꯕꯗ ꯂꯣꯏꯔꯀꯥꯟꯗ ꯂꯨꯄꯥ ꯂꯥꯛ ꯀꯩꯅꯣ ꯃꯥꯡ ꯂꯩꯔꯝꯕꯗꯣ ꯂꯥꯛ ꯑꯃ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯗꯨꯗ ꯇꯧꯈꯤꯕ ꯊꯧꯗꯣꯡꯗꯨꯕꯨ ꯕ꯭ꯔꯝ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯗ꯭ꯔꯣ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯤ ꯏꯁꯥꯗ ꯁꯥꯟꯇꯤꯗ ꯋꯥꯈꯜ ꯈꯟꯕ ꯉꯝꯈꯤꯕ꯭ꯔꯕ ꯉꯝꯗꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯇꯣ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯇꯨꯗ ꯂꯩꯔꯝꯒꯅꯦꯕ ꯏꯁꯥꯁꯦ ꯍꯥꯏꯕꯗꯤ ꯁꯣꯔ ꯆꯥꯎꯕ ꯃꯤꯍꯨꯟ ꯌꯥꯝ ꯀꯟꯕ ꯍꯨꯃꯥꯡꯁꯨ ꯇꯥꯒꯅꯤꯀꯣ ꯍꯥꯏꯕꯗꯤ ꯐꯥꯏꯠ ꯑꯣꯔ ꯐ꯭ꯂꯥꯏꯠ ꯃꯣꯠꯇ ꯂꯩꯔꯝꯒꯅꯦꯕ ꯏꯁꯥꯗ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯍꯩꯗꯕ ꯗꯤꯁꯤꯖꯟ ꯃꯌꯥꯝ ꯑꯃ ꯂꯧꯔꯛꯀꯅꯦꯕ ꯁꯤꯅꯦꯕ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤ ꯍꯥꯏꯁꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯗ ꯐꯥꯏꯠ ꯑꯣꯔ ꯐ꯭ꯂꯥꯏꯠ ꯃꯣꯠ ꯍꯥꯏꯁꯦ ꯃꯁꯥ ꯃꯇꯣꯝꯗ ꯑꯩꯉꯣꯟꯗꯁꯨ ꯂꯥꯛꯀꯅꯦꯕ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯦꯁꯁꯦ ꯇꯧꯕ ꯃꯇꯝꯗ ꯗ꯭ꯔꯣ ꯗꯥꯎꯟ ꯅꯦꯝꯅ ꯁꯦꯝꯃꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯑꯩ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯇ꯭ꯔꯦꯗꯔꯅꯦꯅ ꯂꯩꯖꯩꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯁꯤꯁꯇꯦꯝꯁꯤꯗ ꯗ꯭ꯔꯣ ꯗꯥꯎꯟ ꯆꯥꯎꯕ ꯇꯥꯏꯃꯤꯡꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯔꯛꯑꯣꯏꯕ ꯍꯥꯏꯔꯤꯕ ꯃꯣꯠꯇꯨꯗ ꯆꯪꯈꯤꯅꯦꯕ ꯑꯗꯨꯀꯥꯟꯗ ꯁꯤꯗꯣꯛ ꯁꯤꯖꯤꯟ ꯈꯔ ꯇꯧꯔꯛꯄ ꯌꯥꯏꯑꯕ ꯑꯩ ꯉꯥꯡꯉꯤꯕ ꯏꯁꯥꯃꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯤꯒꯤ ꯂꯤꯃꯤꯠ ꯍꯥꯏꯕ ꯑꯃꯈꯛ ꯂꯩꯌꯦꯕ ꯁꯤꯅꯦꯕ ꯔꯤꯛꯁ ꯑꯦꯄꯥꯇꯥꯏꯠ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯔꯤꯛꯁ ꯑꯦꯄꯥꯇꯥꯏꯠꯇꯨꯒꯤ ꯋꯥꯡꯃꯗ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯐꯝꯕ ꯉꯝꯃꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯈꯔ ꯁꯤꯗꯣꯛ ꯁꯤꯖꯤꯟ ꯈꯔ ꯇꯧꯔꯛꯄꯁꯨ ꯌꯥꯏꯑꯕ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗ ꯁꯦꯝꯃꯤꯁꯦ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯏꯃꯣꯁꯟ ꯌꯥꯝꯅ ꯆꯥꯎꯒꯗꯕ ꯃꯐꯝ ꯏꯃꯣꯁꯟ ꯈꯔ ꯈꯔꯗꯤ ꯂꯣꯏ ꯂꯩꯅꯦꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯣꯏꯅꯦꯕ ꯑꯗꯨ ꯉꯝꯅꯕꯅꯦꯕ ꯇꯥꯛꯀꯗꯣꯏꯁꯦ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯂꯥꯛꯀꯗꯧꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯁꯤꯗ ꯂꯥꯛꯇꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯝꯃꯒ ꯊꯝꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯥꯏꯀꯣ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯈꯔ ꯂꯩꯔꯤꯕ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇꯣ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯊꯧꯗꯣꯛ ꯈꯔ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯣ ꯗꯥꯎꯟ ꯌꯥꯝꯕ ꯍꯥꯏꯁꯦ ꯑꯁꯤ ꯄꯣꯠꯁꯦ ꯃꯇꯝꯗꯨꯗ ꯑꯩ ꯐꯦꯁ ꯇꯧꯕ ꯉꯝꯃꯣꯏꯕ ꯉꯥꯡꯉꯤꯕ ꯏꯁꯥꯃꯛꯁꯨ ꯐꯦꯁ ꯇꯧꯕ ꯉꯝꯃꯣꯏꯕ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯗꯤ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯗꯨꯗ ꯃꯗꯨ ꯄꯣꯠꯇꯣ ꯂꯥꯛꯇꯅꯕ ꯑꯣꯏꯅ ꯁꯦꯝꯕꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯔꯛꯇ ꯈꯔ ꯂꯥꯛꯄ ꯄꯣꯠꯇꯨꯗꯤ ꯑꯩꯒꯤ ꯉꯝꯕ ꯀꯟꯇ꯭ꯔꯣꯜꯗ ꯂꯥꯛꯁꯅꯨ 10% ꯗ꯭ꯔꯣ ꯗꯥꯎꯟ ꯀꯥꯏꯗꯨꯗꯤ ꯉꯝꯃꯦ ꯃꯗꯨ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯆꯧꯕ ꯄꯣꯠꯇꯨꯗꯤ ꯑꯆꯧꯕ ꯁꯥꯊꯤꯕ ꯄꯣꯠꯇꯨꯗꯤ ꯂꯥꯛꯇꯅꯕ ꯍꯣꯠꯅꯒꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯏꯅꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯃꯣꯁꯟꯁꯦ ꯂꯣꯏ ꯀꯟꯇ꯭ꯔꯣಲ್ ꯇꯧꯕ ꯅꯠꯇꯦꯕ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯑꯩ ꯀꯩꯅꯣꯗ ꯌꯨꯇꯨꯕꯇꯕꯨꯗꯤ ꯊꯥꯒꯠꯂꯛꯀꯦꯀꯣ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯍꯟꯗꯛꯀꯤ ꯊꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯣ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ ꯑꯦꯀꯥꯎꯟ ꯃꯆꯥꯗꯨꯒꯤ ꯑꯗꯣ ꯑꯦꯀꯥꯎꯟ ꯃꯆꯥ ꯑꯣꯏꯕꯒꯤ ꯋꯥꯅꯤꯀꯣ ꯑꯗꯨꯗꯗꯤ ꯀꯔꯤꯝꯇꯗꯤ ꯈꯟꯗꯦꯀꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯂꯣꯖꯤꯛꯇꯨꯗꯤ ꯑꯩ ꯁꯨꯝ ꯄꯜꯂꯒ ꯍꯥꯏꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯄꯩꯁꯥꯗꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯃꯟꯗꯅ ꯋꯥꯈꯟꯗꯤ ꯏꯃꯣꯁꯟꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯗꯗꯤ ꯑꯗꯣ ꯀꯔꯣꯔ ꯑꯝꯇꯗꯤ ꯌꯥꯔꯣꯏꯗ꯭ꯔꯤꯅꯦꯕ ꯑꯗꯨꯁꯨ ꯑꯗꯨꯅꯤꯗ ꯍꯥꯏꯕꯗꯤ ꯔꯤस्क ꯃꯦꯅꯦꯖꯃꯦꯟꯁꯤꯅ ꯀꯜꯂꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯁꯤ ꯀꯜꯂꯛꯏꯅꯦꯕ ꯁꯥꯏꯀꯣꯂꯣꯖꯤ ꯆꯥꯛꯀꯗꯧꯗꯣ ꯔꯤस्क ꯃꯦꯅꯦꯖꯃꯦꯟ ꯆꯥꯍꯟꯗ꯭ꯔꯤꯅꯦꯕ ꯍꯧꯖꯤꯛ ꯗ꯭ꯔꯣ ꯗꯥꯎꯟꯗꯣ 26,000 ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯔꯤस्कꯇꯣ 5% ꯂꯧꯔꯒ ꯇꯧꯔꯝꯕꯗꯤ ꯖꯤꯔꯣ ꯆꯠꯈꯤꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃꯁꯨ ꯂꯩꯀꯣ ꯗ꯭ꯔꯣ ꯗꯥꯎꯟꯗꯣ ꯆꯥꯎꯃꯟꯈꯤꯗꯅ 50% ꯍꯦꯟꯅ ꯆꯠꯈꯤꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯂꯩꯌꯦꯕ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯃꯥꯡꯍꯟꯕꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯔꯤस्कꯇꯣ ꯈꯔ ꯆꯥꯎꯅ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯃꯇꯝꯗꯨꯗꯗꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯀꯅꯦꯕ ꯌꯥꯔꯛꯑꯣꯏꯕ ꯑꯗꯨꯅꯤꯗ ꯀꯔꯤ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯂꯩꯔꯤꯒꯦ ꯏꯌꯥꯝꯕ ꯔꯣꯖꯦꯟ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔ ꯇꯨꯝꯅꯤꯡꯉꯤꯕ꯭ꯔꯥ ꯏꯁꯥꯗ ꯄꯥꯟꯕ꯭ꯔꯥ ꯄꯥꯜꯂꯦꯀꯣ ꯏꯁꯥꯗ ꯄꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅꯦ ꯑꯍꯥ ꯃꯣꯃꯦꯟ ꯍꯥꯏꯗꯣ ꯑꯩꯅ ꯉꯁꯥꯏ ꯑꯍꯥ ꯃꯣꯃꯦꯟ ꯍꯥꯏꯕ ꯑꯃ ꯍꯥꯏꯈꯤꯗꯅ ꯑꯁꯤꯁꯤꯅꯦꯕ ꯑꯍꯥ ꯃꯣꯃꯦꯟ ꯍꯥꯏꯁꯦ ꯑꯁꯤꯒꯤ ꯃꯣꯃꯦꯟꯁꯦ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏꯕ ꯑꯁꯤꯒꯤ ꯃꯣꯃꯦꯟꯁꯦ ꯂꯥꯛꯑ ꯃꯇꯨꯡꯗꯅꯦꯕ ꯌꯥꯗꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏꯗꯣꯏꯁꯦ ꯑꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯣꯏꯁꯤꯅ ꯃꯇꯝ ꯈꯔꯗꯤ ꯄꯩꯁꯥꯒꯤ ꯁꯨꯡꯈꯟ ꯈꯜꯂꯣꯏꯗꯕ ꯀꯩꯅꯣ ꯀꯔꯦꯛꯇꯔ ꯍꯥꯟꯅ ꯕꯤꯜ ꯇꯧꯅꯕ ꯍꯣꯠꯅꯁꯦꯕ ꯀꯔꯦꯛꯇꯔꯁꯤꯅꯅꯦꯕ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇ꯭ꯔꯦꯠ ꯇꯧꯔꯛꯀꯗꯣꯏꯁꯦ ꯑꯩꯅ ꯅꯤꯌꯣꯝ ꯁꯨꯡꯀꯥꯏ ꯀꯥꯏꯗꯅ ꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯃꯤꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯎꯠꯂꯛꯀꯦꯕꯀꯣ ꯑꯩ ꯍꯟꯗꯛ ꯌꯨꯇꯨꯕꯇ ꯎꯠꯂꯛꯑꯒꯦꯕ ꯑꯗꯣ ꯑꯦꯀꯥꯎꯟ ꯑꯆꯧꯕꯒꯤ ꯏꯁꯇꯦꯠꯃꯦꯟꯗꯤ ꯍꯪꯕꯤꯔꯛꯑꯅꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯝꯕꯗꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯃꯤꯒꯤ ꯄꯣꯠꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯨꯗ ꯎꯠꯂꯛꯀꯦ ꯀꯣ ꯑꯗꯨꯒ ꯏꯀ꯭ꯋꯤꯇꯤꯒꯤꯗꯁꯨ ꯂꯩ ꯏꯀ꯭ꯋꯤꯇꯤꯗꯨꯗꯤ ꯑꯩꯅ ꯁꯨꯝ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯑꯩ ꯌꯨꯇꯨꯕꯇ ꯎꯠꯂꯛꯀꯦꯕꯀꯣ ꯀꯌꯥꯝ ꯃꯥꯡꯉꯦꯒ ꯑꯩꯁꯨ ꯎꯗ꯭ꯔꯤ ꯑꯩꯅ ꯕꯥꯞꯅ ꯁꯨꯝ ꯊꯥꯕꯗ ꯅꯨꯃꯤꯠ 10ꯅꯤꯗꯨꯗ ꯅꯨꯃꯤꯠ 18 ꯃꯥꯡꯉꯝꯗꯧ ꯃꯥꯜꯂꯦ ꯔꯦꯠ ꯆꯠꯄꯁꯦ
ꯑꯗꯣ ꯇ꯭ꯔꯦꯠ ꯃꯁꯤꯡꯗ ꯄꯥꯕꯗꯗꯤ ꯇ꯭ꯔꯦꯠ 10 ꯍꯦꯟꯅ ꯃꯥꯡꯉꯝꯒꯅꯦꯕ ꯍꯟꯗꯛ ꯊꯥꯁꯦ ꯇ꯭ꯔꯦꯠ ꯃꯁꯤꯡꯗ ꯄꯥꯕ ꯍꯥꯏꯗꯤ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯇ꯭ꯔꯦꯠ ꯇꯧꯕ ꯌꯥꯎꯔꯤꯗꯅ ꯑꯅꯤꯔꯛ ꯊꯥꯅ ꯃꯥꯡꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯅꯤꯃꯛ ꯃꯥꯡꯁꯤꯟꯕ ꯌꯥꯎꯋꯦꯕ ꯑꯗꯣ ꯇ꯭ꯔꯦꯠ 10 ꯃꯥꯡꯕ ꯍꯥꯏꯁꯦ ꯑꯩꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯃꯟꯕꯒꯤ ꯑꯩ ꯑꯁꯨꯝ ꯇꯧꯋꯦꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯠ 10 ꯁꯤꯃꯛꯇ ꯑꯩ ꯔꯤस्क ꯃꯦꯅꯦꯖꯃꯦꯟ ꯊꯨꯒꯥꯏꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦꯕ ꯐꯖꯔꯤꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯇ꯭ꯔꯦꯠ ꯇꯧꯗꯕꯤꯗ ꯇꯣꯛꯄꯁꯨ ꯌꯥꯎꯔꯝꯒꯅꯦꯕ ꯆꯦꯟꯈꯤꯕ ꯀꯤꯔꯛꯄꯗꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯗꯨꯗꯒꯤ ꯆꯦꯟꯕ ꯃꯤ ꯑꯃ ꯌꯥꯎꯒꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯁꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯆꯦꯟꯈꯤꯅꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯥꯡꯃꯟꯕꯗꯒꯤ ꯁꯣꯏꯗ꯭ꯔꯦ ꯀꯥꯏꯅ ꯈꯟꯕ ꯇꯥꯏꯃꯤꯡ ꯑꯃꯗ ꯆꯥꯎꯅ ꯔꯤस्क ꯂꯧꯔꯒ ꯇ꯭ꯔꯦꯠ ꯇꯧꯔꯛꯄꯁꯨ ꯌꯥꯏꯑꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯇꯣꯛꯊꯣꯛꯈꯤꯕ ꯑꯃ ꯉꯥꯏ ꯂꯩꯔꯒ ꯍꯣꯏ ꯉꯥꯏ ꯂꯩꯔꯒ ꯆꯥꯎꯅ ꯑꯩ ꯃꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯍꯟꯖꯤꯟ ꯑꯃ ꯇꯧꯕ ꯌꯥꯏ ꯑꯗꯨꯝꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯑꯩ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯔꯤꯛꯁꯇꯣ ꯑꯩꯒꯤ ꯃꯥꯡꯃꯜꯂꯗꯤ ꯋꯥꯈꯜꯂꯣꯟꯗꯨꯕꯣꯕ ꯃꯥꯅꯦ ꯉꯁꯥꯏ ꯀꯩꯅꯣꯗꯣ ꯐꯥꯏꯠ ꯃꯣꯠꯇꯣ ꯇꯧꯗꯅ ꯇꯧ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯒꯤ ꯏꯁꯇꯦꯠꯃꯦꯟꯗ ꯂꯣꯏ ꯎꯔꯛꯀꯅꯦꯕ ꯑꯗꯣ ꯍꯥꯏꯕꯗꯤ ꯀꯩꯒꯨꯝꯕ ꯃꯥꯏꯊꯤꯈꯤ ꯇꯥꯔꯒꯗꯤ ꯃꯔꯛꯇꯨꯗ ꯑꯩꯅ ꯄꯨꯂꯞ ꯇꯣꯇꯦꯜꯗ 2%ꯅꯦꯕ ꯑꯩꯒꯤꯁꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯍꯥꯏꯗꯤ ꯇ꯭ꯔꯦꯠ 2 ꯈꯛꯇꯅꯦꯅ 1 ꯇꯥꯔꯦꯗꯅ ꯃꯦꯛꯁꯤꯃꯝꯗ ꯇ꯭ꯔꯦꯠ ꯑꯃꯗꯕꯨꯗꯤ 1 ꯑꯣꯏꯖꯕ ꯑꯗꯣ ꯅꯣꯡꯃꯗ ꯇ꯭ꯔꯦꯠ 2 ꯇꯧꯔꯤꯅꯤꯅ 2%ꯗꯩ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ 2%ꯗꯩꯅ ꯃꯥꯡꯕꯗꯣ ꯃꯃꯤ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨ ꯏꯁꯇꯦꯠꯃꯦꯟꯗꯨꯗ ꯇꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ 4,000 ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯅꯦꯕ 3,000 ꯃꯥꯡꯕ ꯌꯥꯎꯔꯛꯀꯗꯣꯔꯤ ꯃꯇꯝꯗꯨꯗ 10 ꯃꯥꯡꯕ ꯌꯥꯎꯗꯣꯏꯅꯦꯕ ꯁꯣꯏ ꯃꯌꯥꯝ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯗ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨ 10 ꯃꯥꯡꯕ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯌꯥꯎꯒꯗꯣꯏꯅꯦꯕ ꯑꯗꯩꯗꯨꯗ ꯑꯗꯨ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯍꯥꯏꯕꯗꯤ ꯅꯣꯡꯃꯒꯤ 2%ꯒꯤ ꯃꯈꯥꯗ ꯇ꯭ꯔꯦꯠ ꯑꯃ ꯇꯧꯔꯒꯅ 1% ꯇꯥꯔꯦ ꯇ꯭ꯔꯦꯠ 2 ꯇꯧꯔꯒ 2%, ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯦꯟꯇꯦꯟ ꯇꯧꯔ ꯆꯠꯂꯤ ꯄꯣꯠꯇꯣ ꯃꯗꯨ ꯀꯔꯦꯛꯇꯔꯅꯦꯕꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯃꯗꯨꯗ ꯁꯣꯏꯔꯛꯇ꯭ꯔꯤꯗꯣ ꯑꯗꯨ ꯀꯔꯦꯛꯇꯔꯅꯦꯕ ꯑꯗꯩꯗꯨꯗ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯃꯗꯨ ꯃꯇꯝꯗꯨꯗꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯂꯤꯅꯣꯏꯗꯤ ꯑꯇꯩ ꯅꯠꯇꯦ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯊꯣꯛꯈ꯭ꯔ ꯄꯣꯠꯅꯦꯕ ꯗ꯭ꯔꯣꯗ ꯀꯩꯅꯣꯗ ꯑꯩ ꯊꯦꯡꯅꯈ꯭ꯔꯦꯕ ꯕꯦꯛ ꯇꯦꯁꯇꯁꯨ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯑꯃꯗꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯒꯤ ꯈꯨꯃꯥꯡꯗꯣ ꯀꯩꯅꯣ ꯔꯤꯌꯦꯜ ꯂꯥꯏꯐꯇꯕꯨꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯊꯦꯡꯅꯗ꯭ꯔꯤꯀꯣ ꯍꯟꯗꯛꯀꯤ ꯈꯨꯃꯥꯡꯁꯦ ꯑꯗꯣ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯊꯦꯡꯅꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣꯗꯗꯤ ꯕꯦꯛ ꯇꯦꯁꯇꯗꯤ ꯊꯦꯡꯅꯗ꯭ꯔꯅꯦ ꯊꯪꯅ 13 ꯃꯥꯡꯕ ꯌꯥꯎꯋꯤ ꯀꯥꯏꯅ ꯊꯦꯡꯅꯩꯗꯅ ꯑꯗꯨꯝꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄꯒꯤꯅꯦꯕ ꯑꯗꯣ ꯀꯅꯥꯅ ꯀꯟꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯔꯤस्क ꯃꯦꯅꯦꯖꯃꯦꯟꯗꯨꯅ ꯀꯜ ꯂꯩꯔꯝꯃꯦꯕ ꯑꯩꯁꯦ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯠ ꯑꯃꯗ ꯑꯩ 1% ꯈꯛ ꯂꯧꯕꯅꯦꯕ ꯑꯗꯨꯅ ꯗꯃꯥꯗ ꯃꯥꯡ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯗ꯭ꯔꯣ ꯗꯥꯎꯟꯁꯦ ꯑꯣꯡꯂꯤ 13% ꯈꯛꯇꯅꯦꯕ ꯂꯩꯔꯝꯃꯤꯗꯣ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ 26,000 ꯍꯥꯏꯁꯦ 13% ꯇꯥꯏꯌꯦꯕ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ 13% ꯈꯛꯇꯅꯦꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦꯕ ꯑꯩꯅ ꯑꯃꯨꯛ ꯀꯣꯛ ꯆꯥꯛꯑꯝꯗꯕꯩ ꯃꯔꯝꯁꯤꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩꯅ ꯑꯃꯨꯛ ꯔꯨꯜꯗꯨ ꯑꯃꯨꯛ ꯏꯜꯂꯒ ꯆꯠꯄꯩ ꯃꯔꯝꯗꯨꯁꯨ ꯀꯣꯛ ꯆꯥꯛꯇꯕꯩ ꯃꯔꯝꯁꯨ ꯑꯗꯨ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯂꯛ ꯃꯥꯡ ꯇꯥꯔꯒꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯃꯥꯡꯕ ꯅꯠꯇꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯀꯣꯔꯦꯜ ꯑꯣꯏꯔ ꯆꯠꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯍꯟꯗꯛꯀꯤ ꯈ꯭ꯋꯥꯏ ꯂꯥꯁꯁꯤꯗ ꯑꯃꯨꯛ 20,000 ꯑꯃꯨꯛ ꯊꯣꯝꯖꯤꯟꯈ꯭ꯔꯦ 53,000 ꯇ꯭ꯔꯦꯠ ꯑꯃ ꯃꯥꯡꯕ ꯇ꯭ꯔꯦꯠ ꯑꯃ ꯇꯣꯡꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯗꯨꯗ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯗꯥꯎ ꯌꯥꯕꯗꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯕꯨꯗꯤ ꯃꯥꯡꯈꯤꯗ꯭ꯔꯦꯕꯀꯣ ꯗꯥꯎ ꯌꯥꯕꯗꯒꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯁꯤꯗ ꯊꯣꯛꯁꯅꯣꯅ ꯊꯑꯣꯏꯅ ꯁꯦꯝꯃꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯗꯥꯎꯅꯩꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯕ ꯑꯁꯤꯗ ꯊꯣꯛꯅꯕ ꯍꯥꯏꯅ ꯁꯤꯜꯂꯛꯏꯅꯦꯕ ꯗꯥꯎ ꯍꯥꯏꯕ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯁꯤꯅ ꯌꯥꯝꯅ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕ ꯃꯇꯝꯗ ꯑꯩ ꯁꯨꯡꯂꯤꯠ ꯂꯤꯠꯂꯣꯏꯕ ꯂꯤꯠꯀꯗ꯭ꯔꯅꯦ ꯅꯤꯐꯇꯤꯅ ꯇ꯭ꯔꯦꯟꯗꯤꯡ ꯐꯖꯅ ꯑꯣꯏꯕ ꯃꯇꯝꯗ ꯑꯩ ꯁꯨꯡꯂꯤꯠ ꯂꯤꯠꯂꯔꯣꯏꯗꯕꯅꯤ ꯍꯣꯏ ꯑꯦꯟꯇ꯭ꯔꯤ ꯃꯇꯝꯗ ꯈꯞꯈ꯭ꯔꯗꯤ ꯑꯃꯨꯛ ꯂꯤꯠꯄꯁꯨ ꯌꯥꯏꯀꯣ ꯑꯦꯟꯇ꯭ꯔꯤ ꯇꯥꯏꯃꯤꯡꯗ ꯈꯞꯇꯕꯤꯗ ꯆꯠꯈ꯭ꯔꯕ ꯑꯩ ꯁꯨꯡꯂꯤꯠ ꯂꯤꯠꯂꯣꯏꯕ ꯑꯗꯨꯗ ꯌꯥꯎꯅꯕ ꯑꯩꯅ ꯇꯧꯖꯔꯤꯅꯦꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅꯦꯗ ꯀꯔꯦꯛꯇꯔ ꯑꯃ ꯕꯤꯜ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯂꯥꯁꯇ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯗꯣ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯀꯔꯦꯛꯇꯔ ꯍꯥꯏꯕ ꯄꯣꯠꯁꯦ ꯕꯤꯜꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯥꯟꯁꯤꯗ ꯑꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯔꯛꯄ ꯍꯦꯕꯤꯠ ꯑꯣꯏꯅ ꯐꯣꯔꯝ ꯇꯧꯍꯜꯂꯛꯄ ꯀꯣ ꯋꯥꯔꯁꯨ ꯋꯥꯅ ꯏꯃꯣꯁꯟꯕꯨꯗꯤ ꯁꯨꯝ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯏꯃꯣꯁꯟꯗꯨꯅ ꯃꯃꯥꯏ ꯄꯥꯏꯍꯟꯗꯕ ꯍꯥꯏꯕꯗꯤ ꯏꯌꯥꯝꯕꯅ ꯉꯁꯥꯏ ꯃꯃꯥꯏ ꯄꯥꯏꯒꯦ ꯇꯧꯔꯛꯇ꯭ꯔꯥ ꯍꯦꯟꯗꯟ ꯐꯥꯎꯗꯤ ꯄꯥꯏꯌꯦꯀꯣ ꯃꯃꯥꯏ ꯐꯥꯎꯗꯤ ꯂꯩꯍꯧꯗ꯭ꯔꯦꯕ ꯉꯁꯤ ꯂꯩꯍꯧꯗ꯭ꯔꯕꯅꯤꯀꯣ ꯃꯁꯤ ꯄꯦꯇꯔꯟ ꯑꯃꯅꯦꯕ ꯃꯊꯪꯁꯨ ꯑꯃꯨꯛ ꯂꯩꯍꯟꯗ꯭ꯔꯕꯀꯣ ꯇꯣꯏꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯍꯟꯗꯕ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯏꯃꯣꯁꯟꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯁꯥꯊꯤꯕꯩ ꯆꯥꯡꯗꯣ ꯍꯟꯊꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯀꯥꯟꯅꯗ꯭ꯔꯦꯕ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯅꯨꯡꯗꯒꯤ ꯏꯃꯣꯁꯟꯗꯤ ꯁꯨꯝ ꯂꯥꯛꯀꯗꯣꯏꯅꯤ ꯑꯁꯤꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯂꯥꯛꯆꯁꯅꯣꯕꯀꯣ ꯇꯧꯕꯇꯕꯨ ꯃꯃꯥꯏꯗꯗꯤ ꯄꯥꯏꯍꯟꯒꯅꯣꯕ
ko mamai pairak pa timing yauni ko ngasai mamai pai ge tawid exit tawge tawid mamai pai ba horok ne ba adu mamai tadi lehen gano mana ding aman gano ko ado ma mathau pangthok pa ngamdraba emotion do masa matho da mayak chamthagini bai nai yaning bra hadi ma manung da mayam emotion yamana rule do illa chatlabni no ko emotion budi control di tawba ngamdribani ko rule in inna yan tai ko ina se ado manung dagi lai bi yang do da mana kemta kana dra haitare manung da mayam laksa su aina tawdo laitre haitare mana harak man indo laitre matam kharadi wala suwana khangine adu matam di magi mayak chu chamthagani adu khar laitara gadi thaba ma hajin hajin tawtara gadi ai character all lai do adu emotion yawda bi treat tawba habase emotion yawda bi da habidi ade low emotion da treat tawba habase ai character on gane adu ka ne zone da changba haris kyan ta without hesitation akibam ta laitana ai strategy jun hayakado direct tawbasine zone da changba haris adu ka ne ba any strategy khudimang niyom chumna chatpa ngamakadus ado miyoy ba mana mangi cha tai strategy na natte ba mana haiba strategy do niyom chumna chatpa ngamdabagine yarba sine aduduna edowa ada khoina su hana khangom da ka lai yamana ngasi kano toido hana khoina khando ka do aina haidana kano no yamadu thamo adu thamo thong ka pung anim khai ko paisa tong amaga mangma mayam su yobni ko haidra ai hai ko asi ju hana khang ga do ne ai hek tong ni matam ne sidi sum tong ne na khan ba su ya de harau ro maga thamoi kai pa se masi ju emotional pain so om oi yam harau ro maga thamoi kai ai he ha ba do ai gi nupi koina ba matam da ai sina lore chat pa do hai di akhoi saidi atopa nupa ga khangnaramoi akhoi saidi atopa nupi ga khangnaramoi na sum wakhan da leiramado nungai ra natra harauri ne aduga som ka takhatna koile atopa nupa natra nupi ga chen gre madu matam da di langkhala thadai sum am lei adu matam da akhoi da khang bangam da awa bam khakla e si sina ne hu ga sar sinai gyan tare ko aduna yamana ga sai lupa lising kun tonge ko lupa lising kun tong isu lupa lising ani khangna ne risk lau je matamdu tongpodudi tongpodune ugidoi natra tongbo lising kun naina udune ba ado matamdu da adi sidi soidre khotre sidi tongdo tongena khallu no gyan tabra adi wakhanda ne masisu mangba yabagi chance ama lei habaje khanga dawne masi back test na saki ne back test mamang na mayam yawgre ba haiba thawdo masisu yawba yai haba asumai na khando ba adu natabida gasidi itongdo tongena wakhan nungai na mutta leita gadi adu mangtharak matamda ne akhoi da achouba chaina amga phangakani adugi chaina aduna maram oiraga mathangda di pattern je hanjilakadone mathangda paisa khara tongpa matamda wakhanda smai lakane mamangda paisa tongpa matamda aina matamda ka amba taragadi ai paisa tonghogadawdo ado kano kakhidabna mo arma oiraga mamangda paisa lupa lising kun tongama paisa onkhatna mangibane aduna mathangda di lupa lising 8 tongpa matamda ne mamangda thokiba thodokto dubaina ngasi je thokane ne kiraktra lising 8 tu dai profit lograni ai target jawdri lawgiroidra sumba poram ka lakane sine ko na high inside bias ai mamangda thokiba thodokto ne naga tungdo so si lakani kan haijin mim ga lay sumba mayam ama lay hai tare ko high kari mo high inside bias gamblers fallacy ka ju khangne ko moja gamblers fallacy ju ko cha da bai di manung dagi lakpa pattern am khak sagat pai tare khoi koksina haidi mamang da yamba kano se khoi strategy di fan takre ko niom do loi leire pung ani khai da kak po khol pa leire pare ngasi lipa lising kun tongre ado ngasi thodok se smai thomen khala che lising kun se tong amaga market se makha dagi khanglak lak tan stop loss se yai gro masi poise oi thokpe ai ko bi se move ko idana masi yaw ka duni ko suchoi fedini yaw do leiram ne masi pose ada matamduda tese do matam masi timing ta ka habo amadi wakhani he sum khan mane khan rane timing khala chathita sum kha di sum khalang wande sida ka ke si ka ken khan bra sum khalami ko adagi hoi ai sim ta lo singe ko adu duga market se makha kumma ga down kano chakhim madun khoi da awabam lakane adasmai khalam cha
ꯃꯁꯤꯗ ꯑꯩꯅꯒ ꯀꯛꯀꯦ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯔꯦꯁꯤꯁꯇꯦꯟ ꯑꯆꯧꯕ ꯐꯖꯕꯁꯤꯗ ꯑꯩꯅ ꯃꯇꯝꯗꯨ ꯀꯩꯗꯧꯕꯩ ꯀꯛꯍꯧꯗ꯭ꯔꯤꯅꯣ ꯀꯥꯏꯅ ꯆꯤꯟꯇꯥꯒ ꯇꯧꯔꯕ ꯍꯥꯏꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯁꯤꯒꯤ ꯔꯨꯜꯒꯤ ꯋꯥꯔꯤꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯑꯗꯨ ꯃꯇꯝꯗꯨꯗ ꯀꯛꯑꯝꯃꯗꯤ ꯐꯗꯧꯅꯦꯅ ꯈꯜꯂꯁꯦ ꯃꯗꯨꯗ ꯄꯦꯇꯔꯟ ꯑꯃ ꯂꯩꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯀꯣꯛꯈꯤꯕ ꯄꯦꯇꯔꯟ ꯑꯃ ꯑꯗꯨꯒ ꯃꯊꯪ ꯍꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯤꯖꯤꯗꯣ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯥꯔꯀꯦꯠꯁꯦ ꯀꯥꯔꯦ ꯑꯗ ꯑꯗꯨꯗꯁꯨ ꯍꯣꯏ ꯃꯃꯥꯡ ꯇꯧꯖꯁꯅꯨ ꯑꯩ ꯔꯨꯜ ꯏꯜꯂ ꯂꯣꯏꯔꯦ ꯔꯨꯜꯗꯣ ꯏꯟꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯦ ꯄꯩꯁꯥ ꯇꯣꯡꯉꯀꯥꯟꯗꯀꯣ ꯀꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯃꯅꯨꯡꯗ ꯏꯃꯣꯁꯟꯁꯦ ꯂꯥꯛꯀꯅꯤꯀꯣ ꯄ꯭ꯔꯣꯐꯤꯠꯇꯣ ꯕꯨꯛ ꯇꯧꯅꯤꯡꯕꯒꯤ ꯃꯥꯡꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯀꯛꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯨꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯉꯁꯥꯏ ꯖꯪꯒꯜꯗ ꯆꯠꯄ ꯃꯇꯝꯗ ꯏꯁꯥꯁꯦ ꯁꯤꯡꯉꯛꯇ꯭ꯔꯥ ꯅꯦꯒꯦꯇꯤቭ ꯏꯐꯦꯛ ꯃꯌꯥꯝ ꯎꯗ꯭ꯔꯥ ꯃꯊꯛꯇ ꯔꯦꯁꯤꯁꯇꯦꯟ ꯃꯆꯥ ꯑꯃ ꯂꯩꯕꯁꯤꯁꯨ ꯄꯪꯀꯤꯗ ꯀꯤꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯀꯤꯔꯣꯏꯗ꯭ꯔꯥ ꯁꯤꯗꯩꯗꯤ ꯃꯃꯥꯏ ꯂꯩꯗꯣꯏꯗ ꯃꯥꯜꯂꯛꯀꯅꯦꯕ ꯔꯦꯁꯤꯁꯇꯦꯟ ꯃꯆꯥꯁꯦ ꯃꯗꯨ ꯇꯥꯏꯃꯤꯡꯗꯨꯗ ꯃꯁꯤꯗꯤ ꯃꯃꯥꯡꯗ ꯁꯨꯝꯕ ꯔꯦꯖꯤꯁꯇꯦꯟ ꯑꯃ ꯂꯥꯛꯄꯁꯤꯗ ꯁꯤꯗꯒꯤ ꯍꯟꯈꯤꯕꯅꯦ ꯑꯁꯤꯁꯨ ꯁꯣꯏꯗ꯭ꯔꯦ ꯍꯟꯕ ꯍꯥꯏꯔꯒ ꯈꯟꯗꯣꯏꯅꯦ ꯍꯣꯏ ꯐꯔꯦ ꯉꯁꯤꯁꯨ ꯀꯩꯅꯣ ꯇꯧꯔꯁꯦ ꯍꯥꯏꯗꯨꯅꯦ ꯉꯁꯤꯁꯨ ꯑꯩꯒꯤ ꯔꯨꯜꯅꯦ ꯍꯥꯏꯔꯒ ꯔꯨꯜꯁꯤ ꯏꯜꯂꯗꯣꯏꯅꯤ ꯏꯜꯂꯒ ꯑꯩꯁꯦ ꯄꯨꯡ ꯀꯩꯅꯣꯐꯥꯎ ꯂꯩꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯥꯅꯔꯨꯕꯗꯒꯤ ꯍꯥꯏꯔꯤꯕ ꯔꯦꯁꯤꯁꯇꯦꯟꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯔꯒ ꯑꯣꯟꯈꯠꯇꯅ ꯄꯩꯁꯥꯁꯦ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯃꯗꯨ ꯃꯇꯝꯗꯨꯗ ꯄꯦꯇꯔꯟ ꯑꯅꯤ ꯁꯨꯔꯦꯕ ꯆꯞ ꯃꯥꯟꯅꯕ ꯄꯦꯇꯔꯟ ꯑꯅꯤ ꯁꯨꯔꯗ꯭ꯔꯥ ꯑꯗꯨꯒꯤ ꯏꯁꯇ꯭ꯔꯛꯆꯔꯗꯣ ꯃꯃꯥꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯃꯥꯡꯕ ꯍꯟꯗꯛꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯃꯥꯡꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯄꯦꯇꯔꯟ ꯑꯃꯈꯛ ꯁꯤꯃꯤꯂꯔ ꯄꯦꯇꯔꯟ ꯑꯅꯤꯈꯛ ꯑꯩꯈꯣꯏꯅ ꯊꯣꯛꯈ꯭ꯔꯦꯕ ꯁꯤꯗ ꯑꯩꯅ ꯊꯣꯛꯅꯤꯡ ꯂꯩꯕ ꯃꯇꯝꯗ ꯊꯣꯛꯍꯧꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥ ꯃꯥꯡꯕ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯀꯣꯛꯇ ꯆꯪꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯊꯪ ꯑꯃꯨꯛꯀꯁꯨ ꯇ꯭ꯔꯦꯠ ꯇꯧꯔꯦ ꯇ꯭ꯔꯦꯠ ꯇꯧꯔꯀꯥꯟꯗ ꯄꯩꯁꯥ ꯍꯦꯛ ꯇꯣꯡꯉꯕ ꯔꯦꯖꯤꯁꯇꯦꯟꯁꯦ ꯄꯪꯎ ꯎꯔꯛꯀꯅꯦꯕ ꯁꯨꯝ ꯎ ꯂꯩꯔꯗꯧꯅꯤꯀꯣ ꯁꯤ ꯃꯄꯥꯗꯩ ꯀꯨꯝꯒꯅꯤ ꯁꯤ ꯃꯄꯥꯗꯩ ꯀꯨꯝꯒꯅꯤ ꯎꯏꯀꯣ ꯇꯧꯗ꯭ꯔꯅꯦ ꯍꯥꯏ ꯏꯌꯥꯝꯕ ꯁꯤꯗꯩꯗꯤ ꯀꯥꯔꯛꯑꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯄꯩꯁꯥ ꯍꯦꯛ ꯇꯣꯡꯕ ꯇꯥꯔꯗꯤ ꯁꯤꯗ ꯕꯨꯛ ꯇꯧꯍꯧꯔꯁꯤ ꯀꯥꯏꯅ ꯈꯟꯕ ꯍꯥꯏꯔꯤꯕ ꯎꯏꯗꯅ ꯑꯗꯣ ꯄꯦꯇꯔꯟ ꯑꯅꯤ ꯁꯨꯈ꯭ꯔꯦꯀꯣ ꯄꯦꯇꯔꯟ ꯑꯅꯤ ꯁꯨꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯃꯥꯔꯀꯦꯠꯁꯦ ꯀꯥꯈꯠꯂꯦ ꯀꯣ ꯂꯨꯄꯥ 9,000 ꯃꯌꯥ ꯇꯣꯡꯉꯦ 9,000 ꯃꯌꯥ ꯇꯣꯡꯕ ꯃꯇꯝꯗ ꯔꯦꯁꯤꯁꯇꯦꯟ ꯃꯆꯥ ꯑꯃ ꯂꯩ ꯃꯇꯝꯗ ꯃꯃꯥꯡꯒꯤ ꯄꯦꯇꯔꯟꯁꯤꯡꯗꯨ ꯌꯦꯡꯉꯒ ꯍꯟꯗꯛꯁꯨ ꯁꯣꯏꯗ꯭ꯔꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯦ ꯃꯥꯔꯀꯦꯠꯁꯦ ꯀꯨꯝꯃꯛꯑꯅꯤ ꯈꯜꯂꯒ ꯑꯦꯛꯖꯤꯠ ꯇꯧꯈꯤꯅꯤ ꯑꯍꯨꯝ ꯁꯨꯔꯀꯥꯟꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯍꯨꯝ ꯁꯨꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯦꯛꯖꯤꯠ ꯇꯧꯈꯤꯅꯤ ꯍꯣꯏ ꯃꯔꯤ ꯁꯨꯕꯗ ꯑꯦꯛꯖꯤꯠ ꯇꯧꯈꯤꯕ ꯌꯥꯏꯀꯣ ꯃꯤꯒꯤꯅꯦꯕ ꯑꯗꯨꯀꯥꯟꯗ ꯔꯨꯜꯗꯨ ꯊꯨꯒꯥꯏꯔꯛꯀꯅꯦꯕ ꯃꯃꯥꯡꯗ ꯑꯅꯤꯔꯛ ꯑꯍꯨꯝꯗ ꯏꯜꯂ ꯆꯪ ꯇꯥꯔꯒꯁꯨ ꯌꯥꯅꯤꯡꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯁꯤꯕꯨ ꯀꯩ ꯍꯥꯏꯔꯒ ꯈꯪꯅꯩ ꯀꯥꯟꯗ ꯍꯥꯏ ꯏꯟꯁꯥꯏꯠ ꯕꯥꯏꯁ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯣꯔ ꯇ꯭ꯔꯦꯗꯤꯡ ꯏꯟ ꯗ ꯖꯣꯟꯗꯅ ꯃꯁꯤꯕꯨ ꯒꯦꯝꯕ꯭ꯂꯔꯁ ꯐꯦꯂꯥꯁꯤ ꯍꯥꯏꯅ ꯊꯣꯜꯂꯦꯕ ꯃꯥꯒꯤ ꯃꯃꯤꯡ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯥꯏꯕꯗꯤ ꯍꯥꯏ ꯏꯟꯁꯥꯏꯠ ꯕꯥꯏꯁ ꯑꯣꯔ ꯒꯦꯝꯕ꯭ꯂꯔꯁ ꯐꯦꯂꯥꯁꯤ ꯍꯥꯏꯁꯤꯅ ꯇ꯭ꯔꯦꯗꯤꯡꯒꯤ ꯑꯣꯏꯕ ꯂꯣꯟꯅꯦꯕ ꯃꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯏꯜꯂꯣꯖꯤꯀꯦꯜꯂꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯦ ꯏꯜꯂꯣꯖꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯅ ꯄꯦꯇꯔꯟꯁꯤꯡꯗꯨ ꯌꯦꯡꯉꯒ ꯇꯨꯡꯗꯁꯨ ꯑꯁꯤ ꯊꯣꯔꯛꯀꯅꯤꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯅꯤꯔꯛ ꯊꯣꯛꯈ꯭ꯔꯦꯕ ꯊꯧꯗꯣꯛꯇꯣ ꯊꯣꯛꯈ꯭ꯔꯦꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯁꯤꯗꯒꯤ ꯃꯃꯥꯏ ꯍꯟꯊꯔꯛꯄ ꯍꯥꯏꯅ ꯑꯅꯤꯔꯛ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯑꯅꯤꯔꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯨꯡꯗꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯔꯛꯀꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗꯒꯤ ꯏꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯊꯣꯠ ꯑꯃ ꯊꯣꯛꯂꯒ ꯄ꯭ꯔꯤꯗꯤꯛ ꯇꯧꯕꯁꯤꯕꯨ ꯀꯩꯅꯣ ꯀꯧꯋꯦꯕ ꯍꯥꯏ ꯏꯟꯁꯥꯏꯠ ꯕꯥꯏꯁ ꯀꯧꯋꯦꯕ ꯑꯣꯔ ꯒꯦꯝꯕ꯭ꯂꯔꯁ ꯐꯦꯂꯥꯁꯤ ꯀꯧꯋꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯗꯣ ꯁꯨꯝꯕ ꯑꯃꯈꯛ ꯑꯩꯈꯣꯏ ꯀꯣꯛꯇ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯌꯥꯝ ꯂꯨꯏꯌꯦꯕ ꯇ꯭ꯔꯦꯗꯤꯡꯁꯦ ꯑꯗꯨꯅꯦꯗ 9366 ꯀꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯉꯁꯤꯁꯦ ꯑꯩ ꯀꯩꯝꯇ ꯍꯪꯍꯧꯒꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ 921ꯒꯤ ꯁꯣꯔꯠ ꯇ꯭ꯔꯦꯗꯜꯗꯣ ꯑꯗꯨꯒꯤꯁꯦ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ 940ꯒꯤ ꯀꯣꯜ ꯕꯥꯏ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯑꯆꯧꯕ ꯃꯨꯞ ꯐꯥꯅꯕꯒꯤ ꯑꯣꯏꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯗꯣ ꯃꯥꯅꯦ ꯃꯥꯅ ꯃꯈꯥꯗꯁꯨ ꯐꯥꯗꯣꯏꯕ ꯃꯊꯛ ꯅꯠꯇ꯭ꯔꯒ ꯃꯈꯥꯗ ꯐꯥꯅꯕꯒꯤ ꯑꯗꯨꯗꯨꯒ ꯃꯥꯒꯤꯗꯤ ꯑꯃꯨꯛ ꯑꯦꯗꯚꯥꯟꯇꯦꯖꯁꯤꯅꯀꯣ ꯃꯥꯏ ꯗꯤꯀꯦꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯟꯅ ꯈꯔ ꯇꯞꯅ ꯍꯜꯂꯛꯑꯁꯨ ꯄꯩꯁా ꯁꯨꯝ ꯇꯣꯡꯉꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯗꯨꯒ ꯑꯣꯞꯁꯟ ꯕꯥꯏꯌꯤꯡꯒꯤꯗꯨꯗꯤ ꯀꯣꯟꯅ ꯍꯜꯂꯛꯄꯗ ꯍꯥꯏꯗꯤ ꯏꯁꯇꯣꯞ ꯂꯣꯁꯁꯤ ꯌꯩꯌꯦꯕ ꯈꯤꯇꯪ ꯃꯥꯔꯀꯦꯠꯇꯣ ꯃꯅꯤꯡ ꯍꯜꯂꯛꯄ ꯃꯇꯝꯗ ꯗꯤꯀꯦꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯞꯁꯟ ꯕꯥꯏꯌꯤꯡꯒꯤꯅ ꯑꯣꯞꯁꯟ ꯁꯦꯂꯤꯡꯒꯤꯅ ꯗꯤꯀꯦꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯇꯣꯡꯖꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯁꯇ꯭ꯔꯥꯏꯛ ꯄ꯭ꯔꯥꯏꯁ ꯑꯃꯗ ꯑꯅꯤꯃꯛ ꯁꯦꯜ ꯇꯧꯗꯣꯏꯅꯤ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯕ꯭ꯔꯕ ꯍꯥꯏꯗꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯄ꯭ꯔꯣꯐꯤꯠ ꯊꯣꯛꯑꯒ ꯂꯣꯏꯁꯟꯕꯒꯁꯨ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯔꯣꯏ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯇ 30% 50% ꯍꯥꯏꯗꯨꯗꯗꯤ ꯌꯥꯎꯕ ꯌꯥꯏ ꯏꯁꯇꯣꯞ ꯂꯣꯁꯇꯣ ꯌꯥꯝꯅ ꯂꯥꯞꯈꯤ ꯇꯥꯔꯒꯗꯤ ꯏꯁꯇꯣꯞ ꯂꯣꯁ ꯑꯅꯤꯃꯛ ꯊꯦꯡꯗꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯇꯣꯞ ꯂꯣꯁꯇꯣ ꯄꯤꯛꯑꯦꯕ ꯃꯣꯏꯗꯨꯒ ꯃꯥꯟꯅꯗꯦꯕꯀꯣ ꯏꯁꯇꯣꯞ ꯂꯣꯁꯁꯤ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯗꯤ ꯀꯝꯄꯜꯁꯔꯤ ꯊꯦꯡꯒꯅꯤꯕ ꯑꯃꯗꯤ ꯏꯊꯦꯡ ꯊꯦꯡꯒꯅꯦꯕꯀꯣ ꯑꯃꯗꯤ ꯏꯊꯦꯡ ꯊꯦꯡꯕꯅꯤꯅ
ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯂꯦꯛ ꯑꯃꯗꯤ ꯌꯩꯗꯤ ꯌꯩꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯅꯤꯔꯛ ꯌꯩꯕꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯃꯥꯡꯉꯦ ꯑꯗꯨꯒ ꯑꯃꯈꯛ ꯌꯩꯔꯒ ꯑꯃ ꯌꯩꯍꯧꯗ ꯇꯥꯔꯗꯤ ꯄꯩꯁꯥ ꯇꯣꯡꯉꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯥꯡꯕꯁꯨ ꯌꯥꯏꯀꯣ ꯂꯣꯁꯀꯤ ꯇꯦꯔꯤꯇꯣꯔꯤꯗ ꯆꯪꯉꯒ ꯄꯨꯡ 3ꯗ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯑꯗꯨꯅꯤ ꯑꯗꯣ ꯁꯥꯏꯀꯣꯂꯣꯖꯤꯁꯦ ꯌꯥꯗꯕꯅꯦ ꯂꯥꯏꯗꯕꯒꯤꯅꯦ ꯃꯤꯅ ꯄꯩꯁꯥ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯇꯥꯔꯁꯨ ꯀꯩꯅꯣ ꯌꯥꯔꯣꯏꯁꯦ ꯑꯗꯨ ꯏꯌꯥꯝꯕ ꯔꯣꯖꯦꯅ ꯍꯥꯏꯈꯤꯕ ꯑꯃ ꯂꯩ ꯑꯗꯣ ꯃꯥꯅ ꯄꯜꯍꯟꯅꯤꯡꯗꯕꯗꯤ ꯈꯪꯗꯦ ꯅꯤꯡꯁꯤꯡꯕ ꯏꯌꯥꯝꯕ ꯔꯣꯖꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯄꯩꯁꯥ ꯈꯔ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯗꯨ ꯌꯥꯔꯣꯏ ꯀꯥꯏꯗꯅꯣ ꯃꯥꯡꯗꯅ ꯇꯨꯝꯗꯅ ꯂꯣꯏꯅꯦꯅ ꯍꯥꯏꯀꯣ ꯑꯗꯨꯅꯦꯕ ꯌꯥꯔꯣꯏꯕ ꯀꯥꯏꯗ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯈꯛ ꯇꯥꯛꯄꯅ ꯌꯥꯔꯣꯏꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯔꯤस्क ꯃꯦꯅꯦꯖꯃꯦꯟ ꯂꯩꯔꯤ ꯃꯥꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤ ꯂꯩꯔꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯃꯥꯒꯤ ꯅꯦꯆꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤ ꯂꯩꯖꯩꯑꯕ ꯑꯗꯨꯅꯤ ꯊꯦꯡꯉꯦ ꯀꯩꯅꯣ ꯇꯧꯔꯁꯤ ꯂꯣꯏꯁꯤꯜꯂꯁꯤ